cái nào chúng ta ở đây mau thỉnh cái đi làm sao nụ mình ngon gì thế nào ô Sharma kaidaurige Sharma nugairibo ye sabta ini naton phai lai jong ne naton phai lai jong ne Sharma sak chara bo ê mobile ka ta to re phai lai jong sak chara bo Sharma nugairiye nugai cái rồi một sao bò Sharma ning channel lo kadora video ka thanga tara bo sai nang di chara bo kari hijang cha ge sa di da Sharma haita la kare ai pandaluin ma pande haita la ini Papa sisi mo sa dahan ng rapiyong do? Sharma kan lulu to kadora ge ne u gidare ne lulu to channel pai dro ma bo us hana mi jing je lo tat kare mi hana mi jing je u gidare tandana to mi thangat kani ya thangat lulu to ka jara ge lulu to u gidare lulu talle mani talamani masuk ay bijawra maro ini masuk ma on the phone to rok bani ne nong ma kare ma gitu kare kai no to re problem hoi re ay du ai ma problem hoi ba du ka masuk talamani ne hana mi ne loi mang re da tumom dai sida kari cari ke napa nasa kurkuri cari ya kurkuri tum tum ni nga ba punga panda tari ngali ne tum punga panda tari nang tum ni nga ba kari problem oi dagge mai do akre nang du mai oi re nang na no da haktra ne mana nang magi so mai pau khâu na da dai se
ꯇꯜꯂꯦꯗ ꯁꯔꯃꯥꯏꯁꯨ 그래 ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯇ꯭ꯔꯦꯗ ꯑꯩ ꯃꯇꯝ ꯐꯪꯗꯅ ꯇꯜꯂꯦ ꯑꯩꯅꯦ ꯃꯇꯝ ꯐꯪꯗ꯭ꯔꯦ ꯊꯕꯛꯁꯤꯅ ꯀꯩꯅꯣ ꯇꯧꯕꯒ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯅꯨꯄꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯉꯝꯗ꯭ꯔꯥ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯇꯧ ꯂꯩꯔꯒ ꯄꯨꯖꯥꯒꯤ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯇ꯭ꯔ ꯁꯔꯃ ꯅꯪꯕꯨ अरे पापा तो फाइनल डिसीजन ले ꯍꯥ ꯑꯩꯗꯤ ꯚꯤꯗꯤꯑꯣ देखिएगा ꯑꯃꯈꯛꯇꯅꯤ होगा तो मम्मी ꯀꯛꯊꯠꯈꯔꯦ मम्मी माँ ꯐꯥꯔꯁ ꯇꯥꯏꯝ ꯇꯔꯥ ꯈꯤꯇꯪ ꯋꯥꯠꯂꯤ ꯇꯟꯕꯒ ꯁꯪꯗ ꯀꯩ ꯇꯥꯟꯕꯒ ꯁꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯣ ꯅꯪꯁꯨ ꯀꯔꯤ ꯍꯥꯏ ꯃꯇꯝ ꯐꯪꯗ꯭ꯔꯕ ꯑꯩꯁꯦ बकाला ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯍꯥꯠꯂꯨꯔꯣ ꯅꯪ जाक जाक प्रमोशन ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯒ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥꯅꯦ ꯌꯨꯝꯗ ꯐꯝꯃꯒ ꯀꯗꯥꯏ ꯏꯋꯥꯁꯤꯡꯅ ꯄꯩꯁꯥ ꯄꯨꯔꯛꯒ ꯊꯥꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯣꯏꯅ ꯍꯥ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂ ꯄꯨꯔꯒ ꯅꯣꯏꯅ ꯌꯨꯝꯗ ꯑꯍꯥꯎ ꯑꯍꯥꯎ ꯊꯣꯡꯉꯒ ꯄꯤꯖꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯑꯗꯨ ꯈꯔ ꯆꯥꯛ ꯊꯣꯡꯕꯗ ꯋꯥꯔꯕꯣ ꯑꯁ ꯅꯪꯅ ꯑꯦꯜꯕꯤ ꯃꯇꯝꯗ ꯊꯥꯔ ꯅꯨꯡꯉꯥꯏ ꯑꯩꯅ ꯅꯪꯅ ꯉꯥꯡꯕꯗ ꯐꯇꯥ ꯉꯥꯡꯕꯗꯣ ꯑꯩ ꯀꯥꯎ ꯉꯝꯃꯣꯏ ꯍꯥꯏꯕ ꯏꯃꯥ ꯅꯪꯅ ꯉꯥꯡꯕ ꯈꯨꯇꯥꯗꯣ ꯏꯃꯥ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯈꯣꯟꯗꯨꯅ ꯆꯤꯡ 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 ꯂꯥꯎꯔꯅ ꯌꯨꯝꯗ ꯐꯝꯅ ꯀꯥꯏꯅ ꯐꯝ ꯆꯥꯎꯅꯦ ꯀꯩꯅꯣ ꯍꯤꯔꯣꯅ ꯇꯥꯜꯂꯒ ꯅꯪ ꯐꯝꯃꯒ ꯆꯥ ꯉꯝꯗ꯭ꯔꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯝ ꯂꯩꯕ ꯑꯗꯨꯅ ꯀꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯝ ꯂꯩꯕ ꯑꯗꯨꯅ ꯐꯝ ꯂꯩꯌꯨ ꯀꯩꯅꯣ ꯃꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯒ ꯁꯦꯠ ꯑꯗꯨꯃꯥꯏꯅ ꯐꯝꯃꯒ ꯆꯥꯛ ꯊꯣꯡꯖꯤꯜꯂꯒ ꯐꯝꯃꯒ ꯑꯗꯨꯃꯥꯏꯅ ꯁꯦꯠꯇꯨ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯔꯒ ꯃꯦꯠꯂ ꯂꯩꯌꯨ ꯀꯩꯅꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯝꯃꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯅꯦ ꯈꯔ ꯅꯨꯡꯉꯥꯏꯒꯗꯅꯦ ꯁꯤꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯀꯗꯥꯏ ꯁꯤꯗꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏ ꯈꯣꯠꯇꯣꯛꯅ ꯂꯩꯒꯗꯅꯦ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯇꯥꯕ ꯑꯩꯗꯤ ꯀꯗꯥꯏ ꯇꯦꯟꯁꯟ ꯂꯧꯗꯦ ꯑꯩꯗꯤ ꯁꯜꯃꯥꯟꯁꯦ ꯀꯩꯅꯣ ꯌꯥꯎꯔꯝꯗꯦ ꯕ꯭ꯂꯨꯒ ꯌꯥꯎꯔꯝꯗꯦꯅꯦ ꯏꯃ ꯅꯪ ꯕ꯭ꯂꯨꯒ ꯌꯥꯎꯔꯝꯗꯦꯅꯦ ꯑꯁ ꯆꯩꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ माती जुआ बोतीरा ꯆꯩ ꯀꯔꯤꯒꯤ ꯆꯥꯗꯣꯏꯒꯦꯅꯦ ꯊꯕꯛꯇ ꯇꯧ ꯂꯣꯏꯔꯒ ꯁꯥꯟꯇꯤꯗ ꯐꯝꯃꯒ ꯂꯩꯒꯣ ꯀꯩꯅꯣ ꯍꯤꯔꯣ ꯊꯕꯛꯇ ꯊꯥꯈꯔꯣ ꯊꯕꯛ ꯂꯣꯏꯁꯤꯜꯂꯣ ꯍꯤꯔꯣꯗ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯣ ꯑꯌꯨꯛꯀꯤ ꯀꯅꯥꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠ ꯁꯅꯥꯅꯨ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯤꯔꯣꯒꯤ ꯁꯦꯕꯥ ꯀꯔꯤ ꯇꯧꯕ ꯈꯣꯠꯄ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯈꯣꯠꯄ ꯇꯧ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯔꯣ ꯀꯩꯅꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯗ ꯀꯩ ꯅꯨꯡꯉꯥꯏꯗꯨꯏꯒꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗ ꯍꯧꯒꯠꯂꯛꯑꯒ ꯉꯥꯛꯇꯪ ꯀꯗꯥꯏ ꯋꯥꯏ ꯁꯨꯝꯁꯤꯠ ꯀꯔꯤ ꯁꯤꯜꯂꯣ ꯁꯨꯃꯥꯡ ꯁꯨꯝꯁꯤꯠ ꯁꯤꯜꯂꯣ ꯋꯥꯏ ꯁꯤꯜꯂꯣ ꯀꯔꯤ ꯇꯧꯔꯣ ꯑꯗꯨꯗꯩ ꯂꯣꯏꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯍꯩꯃꯥ ꯁꯤ ꯂꯥꯛꯑꯦ ꯍꯣꯏꯃꯥ ꯁꯤ ꯂꯩꯁꯥꯕꯤ ꯂꯥꯛꯏꯅꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩ ꯅꯣꯏ ꯑꯣꯏꯔꯝꯃꯗꯤꯕ ꯑꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯐꯝ ꯂꯩꯒꯅꯤ ꯅꯪ ꯇꯥꯜꯂꯛꯎꯍꯦ ꯑꯩ ꯆꯥꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯦ ꯂꯩꯁꯥꯕꯤ ꯑꯩ ꯍꯧꯖꯤꯛꯇ ꯃꯄꯥꯟꯗꯩ ꯂꯥꯛꯏ ꯍꯧꯖꯤꯛꯇ ꯃꯄꯥꯟꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯨ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯆꯦ ꯂꯩꯁꯥꯕꯤꯗꯤ ꯀꯔꯤ ꯃꯊꯦꯜ
ꯑꯣ ꯆꯦ ꯂꯩꯁꯥꯕꯤ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯁ ꯑꯩꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯆꯦ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯍꯥꯏꯀꯣ ꯑꯩꯗꯤ ꯋꯥꯉꯥꯡ ꯍꯩꯇꯕꯅꯤꯀꯣ ꯕꯨꯠ ꯄꯥꯠ ꯕꯨꯠ ꯃꯥꯏ ꯋꯥꯉꯥꯡꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯀꯣ ꯑꯩ ꯋꯥꯉꯥꯡ ꯍꯩꯇꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯆꯦꯍꯣꯏꯅꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩ ꯍꯩꯇꯕ ꯋꯥꯔꯤ ꯑꯩꯅ ꯃꯤꯇꯩꯂꯣꯟ ꯍꯩꯇꯕꯁꯦ ꯈꯔ ꯈꯪꯉꯝꯒꯅꯤ ꯍꯣꯏ ꯅꯈꯣꯏ ꯂꯥꯡꯒꯅꯨꯅꯦ ꯏꯆꯥꯅꯨꯄꯤꯅ ꯁꯣꯝꯗ ꯂꯥꯡꯕꯅꯦ ꯑꯩꯅ ꯁꯣꯝꯗ ꯂꯥꯡꯕꯅꯦ ꯑꯩꯅ ꯈꯗꯥꯡ ꯊꯥꯗꯔꯤ ꯁꯣꯝꯗ ꯃꯥꯅ ꯁꯣꯝꯗ ꯈꯗꯥꯡ ꯊꯥꯗꯔꯤ ꯑꯩꯅ ꯋꯥꯉꯥꯡ ꯍꯩꯇꯕꯗꯣ ꯃꯤꯅ ꯈꯜꯂꯝꯒꯅꯦꯕ ꯅꯈꯣꯏꯅ ꯕꯦꯗꯦ ꯈꯜꯂꯝꯒꯅꯦꯕ ꯁꯤꯁꯦ ꯎꯁꯤꯠꯇꯅ ꯉꯥꯡꯉꯦꯅ ꯑꯩꯗꯤ ꯉꯥꯡꯕꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅ ꯉꯥꯡꯕꯅꯦꯕ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤ ꯁꯤꯁꯦ ꯉꯥꯡꯕ ꯈꯨꯇꯥꯁꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯍꯥꯏꯅ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯪꯕ ꯃꯤꯗꯤ ꯀꯔꯥꯏ ꯈꯪꯉꯝꯒꯅꯤꯀꯣ ꯈꯪꯗꯕ ꯃꯤꯗꯤ ꯀꯔꯥꯏ ꯏꯁ ꯑꯁꯤ ꯋꯥꯉꯥꯡꯁꯤꯗꯤ ꯌꯥꯝ ꯁꯛ ꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯨꯒ ꯃꯄꯥꯟꯗ ꯂꯩꯕꯗꯒꯤꯅꯦ ꯆꯦ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕꯗꯤ ꯃꯤꯇꯩꯒ ꯌꯥꯝꯅ ꯇꯤꯟꯅꯗꯕ ꯑꯗꯨꯗꯃꯛꯇꯅꯤꯗ ꯑꯗꯨ ꯈꯪꯕ ꯃꯤ ꯈꯪꯗꯕ ꯃꯤꯗꯤ ꯈꯪꯉꯦ ꯈꯪꯕ ꯃꯤꯗꯤ ꯀꯔꯥꯏ ꯃꯣꯏꯅꯗꯤ ꯁꯨꯝ ꯈꯪꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯅꯤ ꯋꯥꯔꯤꯗꯤ ꯁꯔꯃ ꯀꯩꯅꯣ ꯅꯣꯏꯗꯣ ꯁꯔꯃ ꯌꯥꯗ꯭ꯔꯣ ꯍꯩꯌꯦ ꯍꯩꯕꯅꯤ ꯆꯦ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯅꯦ ꯆꯦ ꯂꯩꯁꯥꯕꯤꯅꯤꯅꯦ ꯅꯪ ꯈꯪꯗꯔꯣ ꯉꯁꯤꯗ ꯈꯪꯉꯤꯔꯣ ꯁꯔꯃ ꯅꯪ ꯑꯦꯜꯕꯤꯗ ꯂꯥꯛꯇꯕꯅꯤ ꯅꯪ ꯀꯥꯏ ꯈꯪꯗꯣꯏꯒꯦ ꯃꯥꯔꯇꯨꯅ ꯊꯨꯃꯧꯔꯣ ꯅꯪ ꯎꯁꯤꯠꯇꯕ ꯃꯥꯟꯗꯦꯗ ꯅꯨꯡꯉꯥꯏꯕꯅ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯁꯤꯗꯣꯔꯦ ꯊꯦꯡꯀ꯭ꯌꯨ 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 ꯊꯦꯡꯀꯨ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯔꯥꯎꯏꯅꯦ ꯃꯤꯅ ꯉꯝꯗ ꯎꯁꯤꯠꯇꯕ ꯍꯥꯏꯕ ꯑꯩ ꯏꯀꯥꯏꯒꯣ ꯈꯪꯉꯕ ꯑꯩꯗꯤ ꯀꯩꯅꯣ ꯑꯩ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯁꯦ ꯃꯤꯉꯣꯟꯗꯒ ꯐꯠꯇꯕ ꯈꯟꯈꯤꯗꯅ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯏꯀꯥꯏꯑꯕ ꯑꯩꯅꯗꯤ ꯐꯥꯒꯤ ꯇꯧꯋꯤꯅꯦꯕ ꯑꯦꯜ ꯕꯤ ꯈꯨꯗꯤꯡ ꯆꯠꯂꯒ ꯑꯩꯗꯤ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤ ꯏꯁꯤꯡ ꯉꯥꯡꯉꯤꯁꯤꯗꯤ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯅꯤ ꯀꯥꯏ ꯑꯁ ꯋꯥꯔꯤꯗꯤ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯉꯤꯀꯣ ꯑꯩꯗꯤ ꯏꯟꯗꯥꯏꯔꯦꯛ ꯉꯥꯡꯗꯦ ꯗꯥꯏꯔꯦꯛ ꯉꯥꯡꯉꯤ ꯑꯩꯗꯤ ꯗꯥꯏꯔꯦꯛꯅꯤ ꯉꯥꯡꯕꯗꯤ ꯑꯩꯗꯤ ꯃꯊꯨꯡꯗ ꯉꯥꯡꯕ ꯃꯤ ꯅꯠꯇꯦꯕ ꯗꯥꯏꯔꯦꯛ ꯉꯥꯡꯉꯦꯕ ꯑꯗꯨꯒ ꯃꯤꯅꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯁꯤꯁꯦ ꯐꯠꯇꯕ ꯉꯥꯡꯉꯤꯔ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨ ꯈꯜꯂꯝꯒꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯐꯠꯇꯕꯗꯤ ꯉꯥꯡꯗꯦꯕ ꯑꯩ ꯂꯩꯁ꯭ꯔꯝ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯒ ꯑꯩ ꯁꯔꯃ ꯑꯥꯔꯖꯦ ꯁꯤꯒꯤ ꯌꯨꯄꯥ ꯄꯥꯈꯪꯅꯤ ꯑꯥꯔꯖꯦ ꯑꯩꯒꯤ ꯌꯨꯄꯥ ꯄꯥꯈꯪꯅꯤ ꯑꯩꯅ ꯌꯨꯄꯥ ꯄꯥꯈꯪꯗꯨꯒꯤ ꯑꯗꯨꯒ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅꯤ ꯀꯗꯥꯏ ꯋꯥꯔꯤ ꯀꯗꯥꯏ ꯇꯥꯟꯅꯅ ꯂꯣꯏꯈꯔꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯀꯩ ꯇꯧꯔꯦ ꯅꯈꯣꯅꯦ ꯀꯩꯗꯧꯅꯣ ꯑꯣ ꯏꯃꯥ ꯑꯣ ꯕꯦꯗꯦ ꯅꯨꯡꯁꯤꯕꯤ ꯌꯥꯏ ꯀꯧꯔꯦꯅꯤꯅꯦꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯨ ꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣꯉꯣ ꯅꯤꯅꯦ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯅꯤꯅꯦ ꯑꯣꯏꯔꯝꯒꯅꯤ ꯅꯤꯅꯦ ꯗꯥꯏꯔꯦꯛ ꯉꯥꯡꯕꯅ ꯑꯩꯁꯨ ꯃꯤꯅ ꯅꯨꯡꯁꯤꯗꯔꯦ ꯁꯔꯃ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯕꯅꯤꯀꯣ ꯑꯩꯗꯤ ꯀꯗꯥꯏ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯩꯇꯩꯔꯥ ꯍꯩꯔꯥ ꯑꯥꯔꯖꯦ ꯀꯔꯤꯅꯣ ꯅꯁꯛꯁꯨ ꯎꯗꯦ ꯅꯈꯣꯏ ꯅꯁꯛ ꯎꯅꯤꯡꯉꯦ ꯅꯟꯗꯤ ꯀꯞꯅ ꯂꯥꯛꯏꯅꯦꯕꯣ ꯅꯟꯗꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯑꯩꯒꯤ ꯌꯦꯜꯕꯤ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯟꯗꯤ ꯅꯨꯡꯁꯤ ꯅꯪꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯏꯁ ꯀꯨꯏꯔꯦꯗ ꯅꯪꯗꯤ ꯑꯩꯈꯣꯏ ꯎꯗꯕꯁꯦ ꯅꯟꯗꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛ ꯉꯥꯡꯕꯗꯅ ꯑꯗꯨꯒ ꯑꯥꯔꯖꯦ ꯀꯩꯅꯣ ꯅꯁꯛꯁꯨ ꯎꯗꯦ ꯉꯥꯛꯇꯪ ꯂꯩ ꯎꯠꯀꯦ ꯉꯥꯏꯈꯣ ꯑꯥꯔꯖꯦ ꯀꯨꯏꯔꯦꯗ ꯀꯨꯏꯔꯦ ꯍꯣꯏ ꯃꯥ ꯏꯇꯥꯎ ꯑꯩ ꯅꯟꯗꯤ ꯑꯩꯅ ꯀꯞꯀꯅꯤ ꯈꯨꯃꯟ ꯋꯦꯜꯀꯝ ꯍꯥꯏ ꯏꯇꯥꯎꯁꯨ ꯂꯥꯛꯑꯦ ꯅꯪꯗꯤ ꯅꯣꯏ ꯂꯥꯛꯄꯁꯦ ꯍꯔꯥꯎꯏꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯔꯥꯅ ꯈꯤꯂꯥꯔꯤ ꯂꯥꯛꯄꯁꯦ ꯈꯔ ꯍꯔꯥꯎꯏ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ ꯀꯔꯤꯒꯤꯅꯣ ꯅꯟꯗꯤꯅ ꯀꯩꯗꯧꯔꯒꯦ ꯅꯟꯗꯤꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯏꯇꯥꯎ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯃꯈꯨꯠꯅ ꯁꯨꯝ ꯊꯤꯡꯖꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯁꯥꯎꯈ꯭ꯔꯦꯅꯦ ꯏꯇꯥꯎ ꯅꯟꯗꯤꯅ ꯀꯩꯗꯧꯔꯤꯅꯣ ꯐꯨꯔꯤꯔꯣ ꯅꯟꯗꯤꯅ ꯗꯥꯕꯤꯅꯣꯠ ꯑꯩꯁꯨ ꯀꯞꯀꯦꯀꯣ ꯍꯥꯏꯗꯨꯒ ꯁꯔꯃꯅꯒ ꯂꯩꯕ ꯌꯦꯡꯈ꯭ꯔꯦ ꯆꯦ ꯂꯩꯁ꯭ꯔꯝ ꯑꯣꯜ ꯏꯁ ꯒꯣꯜ ꯑꯣꯜ ꯏꯁ ꯒꯣꯜꯅꯤ ꯆꯦ ꯑꯣꯜ ꯏꯁ ꯒꯣꯜ ꯅꯟꯗꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯗꯨꯗꯒꯤ
ꯚꯤꯗꯤꯑꯣꯁꯨ ꯃꯥꯁꯨ ꯊꯥꯡꯒꯠꯈꯤꯗꯔꯦ ꯃꯥꯁꯨ ꯀꯔꯥꯏ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯒꯤ ꯀꯔꯥꯏ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯦ ꯃꯥꯅꯦ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯈꯣꯠꯄ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅꯩ ꯃꯤ ꯑꯃꯇꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯏꯁꯦ अर्जे दा विनोद कब करे नंदी कब कनुने नंदी कब कनु नंदी वाई सनसी नोंमा करे कॉन्फ्रेंस ता इताउ नंदी नुंसी हाय करे इताउ नुंग नुंग लोय नुंसी ने के नो इताउ से नुंसी के नो पुने मा नुंसी से गले छे सिगले छे लोय नुंसी लोय गी आगी यूट्यूब फैमिली मतनी के नो सिगले छे शर्मा नगर मको पाई गनी शर्मा के दौर के नंग सु मको पाई दना शर्मा के दौर के कोक सारबो मै मा खुमन सु कप करे उपा को खंग इताउ कप पे इताउ ए थेंग चॉकलेट पिजरा थेंग जानी दा इताउ दि करे चॉकलेट पिजरा थेंग चले साबी चिंता तो होई गिताउ नि दाबिनो आई नुंसी दरो आई कप करे मदना ऑल इज गोल मयाम से नुंसी को इताउ चे लाइसम नुंसी नुंसी मयाम से नुंसी मयाम को यूट्यूब जर्नी से जाम नुंसी को करी हाई नि मतमना करा मी से मतमना मांग बाई तारे मतमना मी से करा चेंज होई बाई तारे माई माई की मसा की फैमिली मैटर में फैमिली की करा केनो प्रॉब्लम होई बद मी से लोई यूट्यूब जर्नी से लोई चेंज होई को माई माई की करी हाई नि सी जा कोई सोशल मीडिया से जाम नुंसीबा प्लेटफॉर्म होनिया दुगै फत्तबा प्लेटफॉर्म सोशल मीडिया से फत्तबा प्लेटफॉर्म मसु लई नुंसीबा प्लेटफॉर्म मसु लई दुगै माई माई की माइंड दा म लैरा बदु प्लेटफॉर्म दो दुगै अखोय सोशल मीडिया जाम नुंसी आई तारे सुमाइना यूट्यूब जर्नी दा नुंसीबा इचिने नो इचे मयाम फंगबसे जाम नुंगाई दुगै अखोयना खंगदबा मी द उनाबसे उनारगा जाम फील लोयाबा कैना ngasi da यूट्यूब दि फंगनाबनी को चेमा फंगनारे मी अमा फंगनारे उनाबदो अखोयना चेमा तमदा करे चे तनु उनाबसो क्याम नुंसी क्याम नुंगाई एस खंगदबा मी दो करे चे इचे दुमाइना नुंसीरा मसक उनारगा वारी सनारा चारा खोला लाखो नुंसी बाइसे असिने आबा मेमोरी आबा सि सोशल मीडिया से नाम नुंसी आबा ताने असिने जाम नुंसी दा दुगै अदुनि जे नुंसी बाइसे असिने पापा असम बेसे सिबुदो चे नंदी नंदी इताउना नुंसी हाय एदी नुंसी दे हाय अदुगी कबलिबा थत मतमना मी से चेंज होई आबा मतमना मी से कराय चेंज होई गे दुगै चे लाई समय दुगा जे अमुक्ता मसक येंगबा या गद्रो नहन नंदी जेंगसिना को आज ए जुनंगी नसक तो जेंगनिंगी नि केनो ए जुनंग नंग जोई नसक जेंगनि ए जु जेंगनिंगी ने नखोत के नखो नंदी ना कता नखो ताबिनो ना कम उपा पखंग होय चुमी आई नंदी आई कप करे चे अदुने चे नुंसीबा से सोशल मीडिया से नुंसीबा से जाम नुंसे चे आईडी एलबी थारी से कनाम लातो सुमी मरी अनि मंगा मरी मंगा सुम करे हानागी चिनो मयाम इचे मयाम लादे वारी सनाबा सुम गतंगी दमक वारी सनागा थमोय से करे खरा शेयर तो बसे सिनी पामी से ते कई मते सुमाय नुंसीबा शेयर तो पाम कप के ngasi di pen na yang kari kap te ba taw aje ingonda di nungsi de hayu nungsi ka hainu ko chikiye hep Sharma kari kari ngai no khang Sharma se ano kalu ngai ye aje ingonda di nungsi de hayu ai acha nungsi ka hainu ko chik iya ba kai si ba kana chi no tin na chi ro
ꯑꯗꯨꯒ ꯅꯅꯤꯅ ꯀꯩ ꯍꯥꯏꯕ ꯀꯨꯏꯔꯦꯗ ꯑꯥꯔꯖꯦꯗꯣ ꯎꯈꯤꯗꯕ ꯑꯣ ꯃꯇꯝꯗꯣ ꯅꯪꯗꯤ ꯅꯪ ꯑꯩꯒꯤ ꯀꯗꯥꯏ ꯌꯨꯇꯨꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯠꯂꯒ ꯅꯪ ꯑꯩ ꯀꯣꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯣ ꯌꯦꯡꯗ꯭ꯔꯦ ꯑꯩꯅ ꯐꯣꯇꯣ ꯊꯥꯡꯒꯠꯂꯤꯗꯣ ꯑꯥꯔꯖꯦꯒ ꯎꯗꯦ ꯀꯥꯏ ꯑꯩꯅ ꯀꯣꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯊꯥꯡꯒꯠꯂꯤꯗꯣ ꯅꯪ ꯎꯗꯕ꯭ꯔꯣ ꯐꯥꯏꯚ ꯂꯥꯏꯛ ꯑꯥꯔꯖꯦ ꯅꯪ ꯅꯨꯄꯥ ꯆꯦ ꯁꯤꯠ ꯈꯨꯔꯨꯝꯖꯔꯤ ꯑꯥꯔꯖꯦ ꯅꯪ ꯅꯨꯄꯥ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤ ꯆꯦ ꯉꯥꯏ ꯍꯥꯏꯅ ꯅꯣꯛꯀꯔꯦ ꯆꯦ ꯁꯤꯠ ꯅꯨꯡꯁꯤꯕꯤ ꯋꯦꯜꯀꯝ ꯍꯥꯏꯗꯨꯒꯤ ꯆꯦ ꯁꯤꯠ ꯍꯥꯏꯗꯨꯒꯤ ꯏꯇꯥꯎ ꯑꯩꯗꯤ ꯀꯞꯂꯅꯤ ꯉꯁꯤꯗꯤ ꯀꯔꯤ ꯀꯞꯇꯣꯏꯅꯣꯅꯦ ꯏꯇꯥꯎ ꯁꯤꯁꯇꯔ ꯏꯅꯥꯎꯅꯨꯄꯤ ꯀꯦꯝꯁꯤ ꯍꯥꯏꯔꯣ ꯉꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯂꯩꯁ꯭ꯔꯝ ꯏꯅꯥꯎꯅꯨꯄꯤ ꯏꯁꯤꯕꯤ ꯍꯥꯏꯔꯦ ꯀꯩꯅꯣ ꯏꯁꯤꯕꯤ ꯍꯥꯏꯁꯤꯗꯤ ꯏꯁꯤꯕꯤꯁꯦ ꯀꯔꯤ ꯃꯔꯣꯟꯅꯣ ꯈꯪꯗꯦꯅꯦ ꯏꯁꯤꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯦ 이시비제 ꯈꯪꯗ꯭ꯔꯦ 이제 ꯀꯩꯅꯣ 이시비 하이세 나한테 이시비 하이나 게임시 하이나 ꯈꯪꯗꯦ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯗꯅ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯆꯦꯁꯤꯠ ꯑꯩꯉꯣꯟꯗꯔꯣ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯁꯔꯃꯥꯅ ꯌꯥꯝ ꯅꯣꯛꯀꯅꯨꯍꯦ 시니 ꯅꯪ ꯈꯪꯉꯨꯁꯤ ꯅꯪꯗꯤꯅ ꯀꯔꯤꯕ 다민호 ꯑꯩ ꯆꯠꯂꯒꯦ ꯀꯣ 아저씨 머석 ꯌꯦꯡꯒꯦ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯅꯈꯣꯏ ꯅꯪꯗꯤ ꯑꯣ ꯋꯥꯎ ꯆꯦꯅ ꯑꯩ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯀꯩꯅꯣ ꯁꯔꯃ ꯅꯨꯡꯁꯤ ꯀꯩꯅꯣ ꯁꯤꯁꯇꯔ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏ ꯅꯪꯗꯤ ꯆꯠꯈꯤꯅꯨ ꯍꯥꯏ ꯅꯈꯣꯏꯅ ꯆꯟꯗꯤ नंदी जब की ना खो अंजे चल लगे को आए शर्मा चल लगे रो कदा ठेंगे दी चलो दा तुम नहीं आए दी चलो करीम कह दे शर्मा थैंक यू लाख पे मत करीम खंदे दा शर्मा लाओ माना की मतंग एल भी था बता मी मंगा सु ला सु नुंगसी है मैं लाओ करीम वराउ दे ngata la phagi to ba khot pa to ba se nuai bani ko smai la gai ngata ngai gel bi la smai phagi to ba nuti gi tha da bani su matang la gai ga phagi to ngatang wai suno kai ngai de तो मैंने सबको पेपर दे दिया है ना यस मैम ngai ke do ra ge ai itaw de kap ko ne che si tha thim bi we ngai se ngai se krai kap pe ngasi kai gi no khang de che la sam game si ai du gi asit kuire dai hat asit ka no che ko we nondi hal bani nandi asit ka no che ko ngai lb yauri no ge laisa mina no pi chak thongi rj gi lb ubu ka changlak pani ai thank you che asit kai jam che asit che asit kai jang no che asit kare lb ga tha ge de ne kuire u da ba che asit gi video tha ga li ko ai jeng di che asit kare kan do no wara bu nai na naw ni ba na kra ma kha de ma sak bu lo ai jeng da ke cinta do no video da ma da ai jeng ka ni matam na ko ai khara ni mukbang ho gi ge du ke ge ni pura jeng ba ho do ni ai video da ka che asit video gi maram da su hai ke kari maram no ai no full watch to bi ge full watch ta comment da matang comment thara ke video full watch to bi to de tha jar mo ko ai khang de di sana video tha la ga video do matang na kari hai no kari hai di no mayai da kari hai gi no loi hai rakke gi video loiram dai da kari hai gi no loi ira kap iraga ma comment thai ba mina de khalang ni comment se manga ta lo ka thai sai is kai na man thai no video gi krai thada da di mina ma thai ya ba khoi de ꯑꯗꯨꯒꯤ ꯈꯪꯗꯦ ꯊꯥꯖꯕ ꯃꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯀꯔꯤ ꯏꯆꯤꯟ ꯃꯌꯥꯝꯗ ꯊꯥꯖꯕꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯊꯥꯖꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯋꯥꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯐꯨꯜ ꯋꯥꯁ ꯇꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯗꯨꯃꯥꯏꯅꯅꯦ ꯊꯦꯡꯛ ꯌꯨ ꯑꯥꯔꯖꯦꯟ ꯅꯨꯄꯥ ꯀꯩꯅꯣ ꯊꯦꯡꯛ ꯌꯨ ꯑꯥꯔꯖꯦꯟ ꯅꯨꯄꯥꯒ ꯑꯥꯔꯖꯦꯟ ꯅꯨꯄꯥ ꯆꯦ ꯀꯟꯗꯂꯥ ꯊꯣꯡꯉꯤ ꯍꯥꯏ ꯑꯗꯨ ꯉꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯗꯤ ꯈꯨꯝꯗꯦ ꯍꯥꯏ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯅꯨꯄꯥ ꯉꯥꯏ ꯆꯥꯗ꯭ꯔꯤ ꯍꯪꯒꯥꯝ ꯏꯔꯣꯟꯕ
Kali Intis hai kya? hangam iromba. Itu sabun. Ito hangam iromba kumai cha gini. तो फिनिश नहीं किया तो आज का फिनिश Hangam iromba kumai cha gini. Isu hangam iromba ngak kare ne. Kaino hangam iromba ise. कि मैंने अपने तना खाना जो पिटिका और अंडा Hangam iromba kumai cha gini. और Ngasi ta ri boy taw nangi kare nang na haibo ngasi ta ri hangam iromba ise. खा ले होगा तो लेना Ngai hangam iromba amuk ta chabu. Ngau na chin ni. Atu itaw kumai cha ga ba. Ngasi wa na taw chai hi ni shu den na taw tin ba. Ngasi wa hangam iromba hayak tin na. Hangam iromba cha ina. Ngasi na kumai hangam iromba cha ri ba. तो कल बच्चे टैगिंग करके आना ओए रखो रखो धीरे धीरे बोलो मैं उधर बात कर रहा हूँ ना धीरे धीरे बोलो धीरे धीरे बोलो हंगाम मिलोन बा दुनिया बच्चे लाइक सब हंगाम मिलोन भाई से कोमाय चारी नो खरा ताकपिरो प्रोसेस तो खरा मैं याम दा शेयर तो बिलो इताओ नता वीडियो तो इना शेयर तो रोदू इना फजानी वीडियो तो इना शेमो आप वीडियो से हंगाम मिलोन से कोमाय चारी नो कसार मचा ना कोमाय इन हंगाम मिलोन मचा मा मथो ता वीडियो तो शेयर तो रोजेंगे दुगो मिने जेंग दुनिया बा Haji secret poto si kahira kan ito. Video da same na ina hairo eh. Dugan mine jeng tu kasar mine jeng tu hangam mirun bai se kumai na chari nuai do. Duga dugi kara content ma thoglo pothowa bai to. Panganu ne video pothone content to pothone hangam mirun bai to kumai na thongi nuai do mayam na jengal ne mayam na jeng tu ni ne video do. Hangam mirun kumai chari nuai do. Panganu ita. खाना नहीं खा इसमें भी खाना नहीं खाना Hangam mirun bagi video semo ita. Hangam sumai na iroli sumai to na sumai iroli ai do. Kasar ta leiriba asam ta leiriba mi mayam na khangna ba mai hayu belbi da haira kanu aba video ina shemo ba panganu video ina shemo mi ne jeng din ne do ita khoi da lakpada aina pijani hoi ta cha adu di ai di la de cha re ba ai di no sum hai cha ne do mayam gi khangwai da ma da video shemo ai ne na ai se aseng ba ngai Chana yang tare aluga iroli antara ngai nante aluga iroli nate kanu iroli sebot ke iroli chia si sebot ke iroli nang dam khanganu sebot video sama kani nang hangakanu duga ki khuman video sema uta ita se February da manipuri kari manipur da lakani aduda video semla ke kari Kereba itaw se February da Manipur da lakani aduda video sem lagi handak semo aba ai di lakani aba ai di February da lakani adu nang hana semo video do nang sema laga sum kara jengal kara mayam da video do share to aba hangam iro mo do sum share to ro ai di sum February da na ta di January da lakani do nang semo aba video do nang na sema ga video do sum jengal lo mayam da ai lakta sum nang hana semo aba video do चलो आ चलो Komen cap kena ba? Komen cap ne ramen jong. Phare doi di ngai February da ngai ranu hojik semu. Hoi bacche se dunia do ini kare February da laga ma ai February ngai la kare hangam do kare pat laga ma seng ngai la khang ni February do. Sigadi kare December January bu kare ing February di kare loiram dai da hangam pat laura ni. Kare ma phare du nang di kappa haure kari nandigi kappa haure nandi lai ne nandi lai rami ne nandi nga khoi duga itaw ga mukbang tawgani aduda hangam gi recipe sengge tawgani dai itaw ai da special oina tawri ro ai aduni itaw ai asuni nungsiba ai aduni thamoi dei nungsiba ai itaw ai Sini nungsiba ise natra sini nungsiba ise जो भी जाओ बार में जाओ नungsiba be इस जो भी जाओ इता वही का नंग दिखाई ना बाजार हो या इतना रहे ने
ꯆꯦꯁꯤꯠ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯗꯥꯏ ꯅꯥꯏꯛꯀ ꯀꯔꯤꯝ ꯇꯧꯗꯣꯏꯔꯣ ꯅꯨꯡꯉꯥꯏꯔꯤꯕ ꯆꯦꯁꯤꯠ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯦꯁꯤꯠꯁꯦ ꯀꯗꯥꯏ ꯀꯨꯏꯔꯦ ꯍꯦꯛ ꯎꯗꯕ ꯑꯦꯜꯕꯤꯗꯒ ꯎꯗꯦ ꯆꯦꯁꯤꯠꯁꯦ ꯃꯥ ꯑꯩ ꯈꯜꯂꯤ ꯆꯦꯁꯤꯠꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯂꯦꯕ ꯀꯗꯥꯏ ꯑꯦꯜꯕꯤꯗꯗꯤ ꯎꯗꯦꯕ ꯑꯩꯅ ꯈꯜꯂꯤ ꯆꯦꯁꯤꯠꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯆꯦꯁꯤꯠꯅ ꯍꯥꯟꯅ ꯑꯦꯜꯕꯤ ꯊꯥꯔꯝꯕ ꯈꯨꯇꯥ ꯊꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯊꯥꯗ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯗꯣꯏꯅꯣ ꯆꯦꯁꯤꯠ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯣꯖꯒꯦ खरा तागे यूपा खरा तागे ने कने करी दमक कने एल भी था दिनो सोशल मीडिया से कने एक्टिव होइदरा ना सोशल मीडिया कने प्रॉब्लम कई लगे है रोजे तागे खरा इताओ हंगाम का अप्रैल बाउ हंगाम फंगनी ने अप्रैल बाउ फंगी सिकदी कने खने सारा दी सिका हंगाम अप्रैल का काय अप्रैल को फेब्रुवारी मार्च पुगरे मार्च जनवरी फेब्रुवारी मार्च मार्च की दुका तुम सिकदी साबा हो रहे मार्च मार्च दुमाई तुम साबा हो रहा नहीं सिकदी गुवाहाटी साये गुवाहाटी ददी करी आई नहीं जनवरी फेब्रुवारी से जनवरी वो खरा इंगनी दुका फेब्रुवारी मार्च के दिस तब तो हमने साबा हो रहे तब इन्होंने कब जनवरी 5 हंतक बेमचा उन्होंने ओ चेउसी वीडियो तो जेंगी नहीं शो चे बेमचाना थांगाली तो दिने चे सिदना करे यूपा मा रे याना ngasi obo hangakta गुवाहाटी लागा चे सिदना करे आरजे मिते ब्लॉग तो काय ले याना hangakta गुवाहाटी लागा अइना लेरिसे मेन कैपिटल लेरगा चे सिना ओंदा hangakta चे सिना बेमचाउ न bai uyaba खंगना चे सिना खोइना करे करे खंगदबनी आइना खल्लरगा तौरीरा ना कई तौरी अदुदि खंगदको अदु चेसी लाई करिम काइदे लाई नोय उनरे जाम नुंगसी उनरे चे बेमजा उनरे जाम नुंगसी कमी वारो बुसु लेते अदुबु युपा मनी हाइना चेसिना खल्लमदि आरजे दोकुमाइ तो आरजे से उनसी जाय आइना दमैन अमतंदि खनबा जाय करिम काइदे दुदि अदु मा मागी करे तिनाबगी मा मागी नुसीबनी को अदुदि अदुदि अखोइना करे हाइबसु जाते नंदी कपन वाइदगी अदुम थाद्रिनिदा तन्ना ओइबा ngamloida ubaduga talel bi thapkri adum thadrinida tana oiba ta kri tum thadrinida tana oiba ngamloida tana ba ngamloi hairo tana ba ngamloida ubaduga talel bi thaba hoi चे वीडियो दा करे वायरल तो होता है नगी ताऊ अदुनी आई तो मीना करे आए गुवाहाटी दा लागा पोस्ट थांगालगा लाइक तौरमगा कमेंट तौरमे दुगे चलगा गुवाहाटी दी थादोगा चखरगा मथंग लादी नंग आइगी जुम चंगौ हे मथंग लादे आइगी जुम दा लाउ हे मथंग लादे आइगी उनसी हे अंदो वाली तो करी वाली नो मीदो ऑलरेडी गुवाहाटी दा लेरगा उरेयाबा चमना खंगमदी करे उनसी को सुमाय उनसी सुमाय थांगनेसी सुमाय फांगनेसी तुमाय खल्लुआबा मी आइजे मीना करे लंका जौरगा नंग लामी मथंग लादी उनसी को मथंग लादी फांगनेसी को मथंग लादी करे चाक सरा मतनसी को अदु चलगा दुमायना वाथी दो nganganwa ba du wathi do ngang ta ning dia ba mi chakharaga unasi ko mi chakharaga jam miss to ko adu to ko adu wangang nu nganganwa ba adu ai gare akhoi itaw la ko matam dam yam ugare nungsiba se kanano nungsidaba se kanano yam ugare ba chakharaga jamna afsus to kapsalai video ma post toraga kapsalakpane adu torakpane karino dubo mathangda law ko mathangda laga phangnasi ko mathangda la chaksara ma chasi ko ya mi se lai ni aba mi se kare social media da kare chahi ama ni digi unarak po mi do
ꯂꯩꯕ ꯒꯨꯍꯥꯇꯤꯗ ꯂꯩꯕ ꯃꯤꯗꯨꯕꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯕꯗꯤ ꯀꯔꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯆꯥꯕ ꯈꯣꯠꯄꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯆꯥꯕ ꯈꯣꯠꯄꯒꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯦꯠꯂꯤꯁ ꯀꯔꯥꯏ ꯈꯪꯅꯕ ꯃꯤ ꯑꯃꯗ ꯎꯅꯕ ꯍꯥꯏꯗꯣ ꯃꯊꯧ ꯀꯔꯥꯏ ꯆꯥꯕꯗꯨꯅ ꯃꯦꯟ ꯄꯣꯏꯟ ꯅꯠꯇꯦ ngasi masu asama to lai nei ngasi mi chala smai unani ko smai to ni si smai unasi smai chala unani smai chala ga gwari chala ga mi miam nei re youtuber miam nei smai unasi to wakhal do masu krai atope state la ga unani ngi ai la ma ne chakhara ga unasi ko chakhara ga bino nang gwari lam bro is mathang da unasi ko la de na adu wari do talliya ba adu wari do krai nungai te ma na wa ngang do talle adu system do nungsi da ba karim kai da ni pa ko ni karim kai da du do inau do ma khalla ga hai di phai chedi loina nungsi ko YT family sem nate ngasi handak itaw lak pa se ay asing wa hai ge itaw lak pa se kare ngasi ma guwati la mi ko mathang da lak pa la ne khang de ko la mi guwati da sapta ma le ra me ai ga le ra mi sapta ma akhona community post thang ngale guwati da le pa matam da duga di mi na lo su uram ngani ko khang ba mi che na yam uram ngane duga ge kare chalam dai da oi una ni mang sapta ma le ba je kana ma su kare hangak te ba bino se kai le ri no ke do ri no ai hangak te ba is nice post sina oni una re ita oni una re nungsi duga gwadi thado ga chakhara ga manipur jawraga is binod nanga una te jam nungsi mathang dai gi jumda law ko mathang da siga law ko mathang da smai una si ko ai is adu wari du kari wari no mathang da una si ko is nang la me jam mix to ye nang ko ya chak chara ma pijan chak chara ma cha gi si ko mathang da la ga oh si na te ba platform se smai na te ba si ya minu chakhara ga mi do si gara ga nang ai gi una si hai ba du kari kana ga ta ai sak thi ba gi ni da nate dai ta kai kai khan ga da kana ma du loina kapna khare ngasi kapna ba di ta ne ngasi chumi hai ba je nau ni pa chesu kuina chatraga chatpani na icha ichi hoigi ta choigi yum chathok chasinda adum matam hau khare hoi che adu chorai kanim gai haba choi de kare sigal ibni thap ta nei de simanak ta ni na heng jawra no gao kare tin kare sip sagorai de minute ke age kane ke no jam pui de thap te aba sip sagor du galo raga kaino phangena kadai dergaw phangaga dibrugarh la dibrugarh de ge Tinsukia du ne de chemanak dam thap te du manak tan choi de lak ko to ko ne du kare kring han de du kare ngasi kare mapan de atope state ki mi malaga du ge kare guwahati da la guwahati da kare post thangala ka guwahati de ge is pa mathang da la ko mathang da una si ko mathang da chak chara ma sa si ko that is not matter chak chara budon matter manate that is not matter chak chara budon jaw nate minung si ai be tongal mane ado chakhara ga du wari do sanara kana de ba chakhara ga binod lamro nungsi nang lamdo itaw na rami nungsi lami jam nungsi YouTube family lami nungsi sumai lamaga una base jam nungsi na taw ani nungsi dumai na wari haro ba
Nang lambro ni tao, nang lambro. Bino nang lambro lang. Guys, nongol chara ma sasi ko mathang da lau ko chara ma sasi ko. Right, Manipur zo chara ma sasi ko ai. Chara kare matam cha de no ai chu khang de chu kare matam dai tao na tu no khang de. Size. Bemcha dukan to bu chatlu che bemcha dukan da chalo ai bu chatri ngasi Guwahati manak le ngasi oi che bemcha dukan chat che shit che bemcha je beltola da le je inang le che Ganesh guri da ngasi bu chatri ya che bemcha da chatri maram le ya ba chatri kai da chatri mai shu maram le ya ba chatri ni ba nta dei 24 घंटा 24 hours mai la ga chat pa khot pa to le ya ngam ya ba chatri ya ba shu mayam wari nungai ba si ko tokla si tao hai tokla si ta sam yan no pi na kap kanuai to kai che si de dar je lai badu gor gi kare afau bo hero lai badu gor gi afau bo hero lai chen nungai ni boy prince badu gor ga afau lai tao badu gor gi afau bo hero lai ngasi ai gelbi de kumai na mana changlei noi khang de ne ba ai gelbi de kumai na khong tharai no nang bu krai tulsi ga krai khiklak pura ba tulsi khiklak ai gelbi lai na kumai lai no nang gelbi ai gelbi lai se tulsi mana kra khikla na gangadar khiklai ro itoi ma laisra mai du ga heng ningol chakoba gi video shot lei nang shot lei short lay ni ne ani gya cha shemu nang nai gi grai thonga na khong ko mai thang lai no ba khong tha da ri ko mai no grai kan to la ko na tu gi thonga lai che nang jam ko ra mathung da ui da nang se o badu gor gi hero badu gor gi afao boni ne chi darje nungsibagini laglisi ba ngasida nungsiro jahi ani tinara ngasida nungsiro darje gelbi lai se kyam nungsiro na nungsiri se ngasida nungsiro ba darje se darje nungsibagi lai ni gai nangi thoibisana do ka ja kare nangi thoibisana do kare mi gelbi da changa su kare darje ga ubidare ne jikan se prince nangi hero ni to kare khone elbi changa ga darje ga ubidare ne ai lak bagi comment iba lep khare kana no lebi do patu go gi hero lak pa se mi mayam la ki de mane ne che lai sam no kare patu go gi hero lai che lai sam khrom jaru e khromu patu go gi hero ni darje heng nung thil da call to rakano call ga darje busy lai darje kare thabak kalli phone to rakano ha mama da ko chu che lai sam tao patu go gi hero gi wari tao thoibisana ga nang sonong su bani nang kai na ta ni kino kare langka da nang na kare nung sira ga du gi nung siyo phang ne khali ro masu hojik nupa ma koi khare masu nipa ama koi khare koi sa nu kai no nupi ni koi du ni kai no nang lu koi du ni pa ma
Tari em lại kan aje yang pan sibo share cái này Nine Kulabati Dugagi kasana dinan kap kana aje leiko ay dugagi thoibisana nupama koi kare koi kani che nandi ay ja che nandi oima kari haige sapam ay dugagi che nandi lagi se nung sine dugagi oi nanda dang dorong ay dugagi che nandi dar je mobile di tap kare kaino mobile na phana Indonesi ayo Indonesi welcome ay dugagi thank you like stram nung sibi ay dugagi Nini say gelbi da lai nini kare elbi ka tha dar bandak ti nini say elbi tha da mane handak se nini na video thangali to kuma video thangali nini na video ingangi video ni thangal bang sai turen da kare ingangi to iroi do adu video thangali to ek jam ki jai ne ai jam ki jai na nini kare nini na video thangat pa do kare ingangi ki video thangat pa do sai kare uramia bai video to ki banai de kare kaino to ju ingangi do na kare bunga ai kare ai mana khang de bunga ai mana kare hi da kare pai to maya jo kare to lo kai mai ai kare kaino si video se bu ingang mayam siba du kai Vishnu mai hai ko Mama kikadai. pi ma ni di ta do do kai di na mai kai do kai di tu mobile ma to mai kai di na Tadi ki bukan. do mai kai na tra Orang tu ki mari uni mari ni wal bide pin. Kar kar lang kare. mosuri thongi he sapa mai du ki tha de ne arje nina kai ki tha dri ba thau ni ne ik ta ilbi thai du dina nina na kare ai jobi to kare ai ba nakori kau de ni ne nakori ai ba do ima nina na kare jobi da nakori kare ai ba do ka ima nine hadre ne aje ai nine na kare elbi da nakori hai ba do ko ima
ꯅꯥꯀꯣꯔꯤ ꯍꯥꯏꯕꯗꯨꯒꯤ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯦꯅꯤꯅ ꯑꯩ ꯅꯤꯅꯦꯒꯤ ꯑꯦꯜꯕꯤꯁꯦ ꯁꯨꯝ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯌꯦꯡꯉꯤꯀꯣ ꯅꯤꯅꯦ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯎꯗꯦ ꯑꯦꯜꯕꯤꯗꯁꯨ ꯊꯥꯗꯦ ꯑꯗꯨꯒ ꯑꯦꯜꯕꯤꯗꯁꯨ ꯆꯪꯗꯦ ꯀꯅꯥꯃꯨꯛ ꯑꯦꯜꯕꯤꯗꯁꯨ ꯎꯗꯦ ꯅꯥꯀꯣꯔꯤ ꯍꯥꯏꯔꯛꯄꯗꯨꯒ ꯅꯤꯅꯦꯅ ꯏꯃꯥ ꯑꯩꯅꯤꯅꯦ ꯈꯜꯂꯦ ꯅꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯤꯅꯦꯅ ꯅꯥꯀꯣꯔꯤ ꯍꯥꯏꯕꯗꯣ ꯅꯤꯅꯦꯅ ꯅꯥꯀꯣꯔꯤ ꯍꯥꯏꯔꯛꯄꯗꯣ ꯅꯤꯅꯦꯅ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄꯗꯣꯅꯦ ꯐꯩꯅ ꯊꯥꯡꯒꯠꯀꯅꯨ ꯀꯗꯥꯏ ꯖꯨꯡꯅ ꯊꯥꯡꯒꯠꯀꯅꯨ ꯐꯩꯅꯒ ꯃꯣꯕꯥꯏꯜꯗꯣ ꯁꯨꯃꯥꯏꯅ ꯐꯩꯔꯒꯅꯦ ꯚꯤꯗꯤꯑꯣ ꯂꯧꯑꯣꯕ ꯖꯨꯡ ꯀꯗꯥꯏ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯣ ꯀꯗꯥꯏ ꯖꯨꯡꯅ ꯂꯧꯔꯦ ꯚꯤꯗꯤꯑꯣꯗꯣ ꯖꯨꯡꯅ ꯂꯧꯕꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯄꯤꯁꯛ ꯄꯤꯛꯄ ꯑꯗꯨꯒ ꯑꯦꯜꯕꯤꯒꯤ ꯇꯥꯏꯞꯇ ꯑꯣꯏꯔꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯁꯨꯃꯥꯏꯅ ꯖꯨꯡꯅ ꯂꯧꯕꯗ ꯐꯩꯅ ꯂꯧꯑꯣꯕ ꯚꯤꯗꯤꯑꯣ ꯂꯧꯔꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤ ꯐꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯅꯤꯅꯦ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯃꯥꯏꯅ ꯐꯩꯍꯜꯂꯒꯅꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯄꯣꯠꯁꯤꯜꯂꯒ ꯚꯤꯗꯤꯑꯣꯗꯣ ꯁꯨꯃꯥꯏꯅ ꯂꯧꯑꯣꯕ ꯃꯣꯕꯥꯏꯜꯗꯣ ꯀꯔꯤ ꯐꯩꯍꯜꯂꯨꯑꯕ ꯖꯨꯡꯅ ꯂꯧꯔꯗꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯁꯣꯔꯠ ꯇꯥꯏꯞꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯅꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯅꯤꯅꯦꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯂꯧꯔꯗꯤ ꯀꯔꯤ ꯐꯩꯅ ꯂꯧ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯃꯥꯏꯅ ꯐꯩꯍꯜꯂꯣ ꯐꯩꯍꯜꯂꯒ ꯁꯨꯃꯥꯏꯅ ꯂꯧꯔꯣ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯅꯥꯀꯣꯔꯤ ꯅꯤꯅꯦ ꯅꯥꯀꯣꯔꯤ ꯍꯥꯏꯕꯗꯨꯗꯤ ꯅꯤꯅꯦ ꯅꯍꯥꯟꯒꯤ ꯑꯦꯜꯕꯤꯗꯣ ꯎꯕꯗ ꯑꯩ ꯅꯣꯛꯄꯁꯤꯗꯤ ꯑꯌꯨꯛꯇ ꯅꯥꯀꯣꯔꯤ ꯀꯔꯤ ꯍꯥꯏ ꯅꯤꯅꯦꯅ ꯀꯔꯤ ꯍꯥꯏꯕ ꯖꯣꯕꯤꯗꯣ ꯅꯥꯀꯣꯔꯤ ꯍꯥꯏꯌꯦꯕ ꯖꯣꯕꯤ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯅꯥꯔꯤꯀꯣꯜ ꯍꯥꯏꯕꯗꯨꯒ ꯅꯤꯅꯦꯅ ꯖꯣꯕꯤ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯥꯔꯤꯀꯣꯜ ꯍꯥꯏꯕ ꯕꯦꯡꯒꯣꯂꯤꯅꯗꯤ ꯅꯥꯔꯤꯀꯣꯜ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯅꯤꯅꯦꯅ ꯀꯔꯤ ꯃꯄꯥꯟ ꯕꯖꯥꯔ ꯆꯠꯄꯗ ꯃꯤ ꯑꯃ ꯀꯔꯤ ꯍꯥꯏ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯔꯒ ꯁꯨꯝꯖꯤꯅ ꯐꯨꯔꯤꯔ ꯀꯩ ꯐꯨꯔ ꯈꯟꯅꯕ ꯅꯤꯅꯦꯅ ꯆꯦꯡꯕꯗꯨꯒ ꯀꯔꯤ ꯍꯥꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯀꯔꯤ ꯖꯣꯕꯤ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯅꯥꯔꯤꯀꯣꯜ ꯍꯥꯏꯔꯛꯄꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯅꯤꯅꯦꯅ ꯑꯗꯨꯒ ꯅꯤꯅꯦꯅ ꯀꯔꯤ ꯍꯥꯏ ꯑꯗꯨꯒ ꯃꯤ ꯈꯟꯅꯕꯗꯨꯒ ꯅꯤꯅꯦꯅꯗꯤ ꯀꯔꯤ ꯒ꯭ꯌꯥꯟꯗꯣ ꯀꯔꯤ ꯁꯣꯝꯗ ꯀꯔꯤ ꯃꯤ ꯈꯟꯅꯕꯗꯣ ꯒ꯭ꯌꯥꯟꯗꯣ ꯁꯣꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯒ꯭ꯌꯥꯟꯗꯣ ꯁꯣꯝꯗ ꯅꯥꯔꯤꯀꯣꯜꯒꯤ ꯒ꯭ꯌꯥꯟꯗꯣ ꯀꯥꯎꯈ꯭ꯔꯦꯕ ꯁꯣꯝꯗ ꯀꯔꯤ ꯍꯥꯏ ꯅꯥꯔꯤꯀꯣꯜꯒꯤ ꯒ꯭ꯌꯥꯟꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯈꯟꯅꯕꯒꯤ ꯂꯤꯂꯥꯗꯣ ꯌꯦꯡ ꯂꯩꯔꯦ ꯌꯦꯡ ꯂꯩꯕꯗꯨꯒ ꯃꯣꯏ ꯈꯟꯅꯕꯁꯦ ꯌꯦꯡ ꯂꯩꯕꯗꯨꯒ ꯂꯥꯁꯇ ꯅꯤꯅꯦꯅꯒ ꯑꯗꯨꯒ ꯂꯤꯂꯥꯅ ꯅꯥꯀꯣꯔꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯡꯅ ꯅꯥꯀꯣꯔꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯁ ꯑꯁꯤꯠ ꯅꯨꯡꯁꯤꯕꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯖꯦ ꯌꯥꯏꯅꯤꯄꯥ ꯅꯨꯡꯁꯤꯕꯧ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤ ꯅꯤꯅꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯄꯨꯡ 10 ꯇꯥꯔꯦ ꯆꯥꯗ꯭ꯔꯤ ꯑꯦꯜꯕꯤ ꯂꯣꯏꯔ ꯆꯥꯅꯤ ꯅꯤꯅꯦꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯤꯅꯦꯗꯤ ꯀꯗꯥꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯗꯥꯏ ꯌꯥꯏꯅꯤꯄꯥꯒ ꯂꯣꯏ ꯀꯥꯎꯈ꯭ꯔ ꯃꯥꯅꯦ ꯈꯪꯗꯦ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯅꯤꯅꯦꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯀꯣꯃꯦꯟꯁꯦ ꯂꯦꯞꯈ꯭ꯔꯕ ꯀꯗꯥꯏ ꯆꯞꯈ꯭ꯔꯕ ꯈꯪꯗꯦ ꯂꯩ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯂꯩꯌꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯀ꯭ꯌꯨ
ꯆꯦꯂꯥꯏ ꯁꯝ ꯀꯔꯦ ꯆꯥꯛ ꯆꯥꯉꯩꯗ ꯆꯥꯅꯨꯗ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯆꯥꯅꯨ ꯆꯥꯅꯨ ꯚꯥꯏ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯆꯥꯔꯤ ꯆꯦꯂꯥꯏ ꯁꯝ ꯆꯥꯔꯣ ꯆꯥꯔꯣ ꯆꯦꯂꯥꯏ ꯁꯝ ꯆꯥꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦꯅꯦ ꯚꯥꯏ ꯑꯣꯏꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯅꯦ ꯆꯦꯂꯥꯏ ꯁꯝ ꯑꯩꯗꯤ ꯀꯔꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯀꯔꯦ ꯃꯇꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯠꯈ꯭ꯔꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯝ ꯀꯔꯥꯏ ꯋꯥꯗꯦꯗ ꯆꯦꯜꯂꯩ ꯁꯝ ꯀꯔꯥꯏ ꯃꯌꯥꯝ ꯂꯥꯛꯇꯁꯨ ꯈꯔꯦ ꯁꯨꯝ ꯉꯥꯛꯇꯪ ꯃꯌꯥꯝ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯈꯔꯦ ꯂꯥꯛꯇꯦ ꯍꯥꯏꯅꯈ꯭ꯔꯦ ꯀꯔꯤꯝ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯆꯦꯂꯥꯏ ꯁꯝ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯑꯦ ꯍꯥꯏꯅ ꯆꯦꯂꯥꯏ ꯁꯝꯒ ꯑꯗꯨ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯨꯝ ꯉꯥꯛꯇꯪ ꯆꯦꯜꯂꯥꯏ ꯁꯝ ꯂꯩꯕꯗꯨ ꯂꯥꯏꯗꯣ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯉꯥꯛꯇꯪ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯑꯣ ꯑꯗꯨꯗꯅꯤ ꯀꯔꯤꯕ ꯍꯋꯥꯏ ꯊꯣꯡ ꯌꯥꯔꯁꯦ ꯀꯥꯎꯗꯦꯗ ꯌꯥꯅꯤꯕ ꯑꯗꯨꯛ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯗꯦꯗ ꯍꯣꯏꯅꯤꯅꯦ ꯀꯥꯎꯅꯨ ꯀꯥꯎꯅꯨ ꯅꯦꯅꯦꯁꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯂꯛꯑꯦꯕ ꯅꯦꯅꯦꯅ ꯀꯔꯤ ꯑꯦꯜꯕꯤ ꯊꯥꯗꯕ ꯅꯦꯅꯦ ꯑꯦꯜꯕꯤ ꯂꯥꯛꯇꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯑꯦꯕ ꯅꯦꯅꯦ ꯂꯥꯛꯄꯗꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯅꯦꯕ ꯅꯦꯅꯦꯁꯦ ꯀꯩꯅꯣꯅꯦ ꯑꯦꯜꯕꯤ ꯊꯥꯔꯝꯕꯅ ꯉꯁꯤ ꯊꯥꯔꯛꯇ꯭ꯔꯤꯁꯦ ꯀꯩ ꯃꯔꯝꯗꯅꯣ ꯊꯥꯔꯛꯇ꯭ꯔꯤꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯍꯪꯉꯤꯅꯤꯗ ꯅꯦꯅꯦ ꯅꯦꯅꯦ ꯍꯣꯏꯗꯤ ꯀꯔꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯁꯨꯝ ꯑꯩ ꯎꯏꯑꯕ ꯑꯗꯨ ꯍꯟꯗꯛ ꯃꯔꯛ ꯊꯥꯗꯕꯗꯨꯒ ꯑꯗꯨꯝ ꯍꯪꯉꯤꯅꯤꯗ ꯅꯦꯅꯦ ꯍꯣꯏ ꯂꯥꯛꯇꯦꯗꯣ ꯕꯤꯖꯦꯄꯨꯔꯁꯨ ꯊꯥꯗ꯭ꯔꯦ ꯑꯦꯜꯕꯤ ꯕꯤꯖꯦꯄꯨꯔ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯈꯪꯗꯦ ꯉꯁꯥꯏ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯑꯩ ꯃꯥꯏ ꯑꯦꯜꯕꯤ ꯆꯪꯍꯧꯗꯦ ꯑꯩ ꯃꯇꯝ ꯐꯪꯗꯁꯨꯅ ꯊꯕꯛꯇ ꯂꯩꯕꯅꯤꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯕꯤꯖꯦꯒꯤ ꯑꯦꯜꯕꯤ ꯁꯥꯏꯂꯦꯟ ꯊꯥꯔꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯥ ꯉꯁꯥꯏ ꯕꯤꯖꯦ ꯁꯥꯏꯂꯦꯟ ꯊꯥꯔꯛꯄꯅꯤ ꯑꯦꯜꯕꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯎꯔꯝꯕꯅꯤ ꯆꯦ ꯂꯩꯁꯥꯕꯤ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯦꯅꯦꯗꯤ ꯅꯥꯏꯛꯀ ꯇꯧꯗꯣꯏꯔ ꯅꯦꯅꯦ ꯉꯥ ꯊꯣꯡꯉꯤ ꯆꯦ ꯂꯥꯏꯁꯝꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯥꯝ ꯉꯥ ꯆꯥꯏꯅꯤ ꯉꯥ ꯇꯧꯏ ꯉꯥꯇ ꯆꯥꯛ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡ ꯍꯪꯕ ꯃꯇꯨꯡ ꯉꯥꯇꯅꯤ ꯍꯥꯏ ꯆꯦ ꯂꯩꯁꯥꯕꯤ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯉꯥꯇ ꯆꯥꯏ ꯉꯥ ꯊꯣꯡꯉꯤ ꯑꯩꯅ ꯕꯥꯔꯣꯗꯁꯨ ꯍꯪꯉꯁꯨ ꯉꯥ ꯊꯣꯡꯉꯤ ꯅꯨꯡꯗꯥꯡꯗꯁꯨ ꯍꯪꯉꯁꯨ ꯉꯥ ꯊꯣꯡꯉꯤ ꯅꯍꯥꯟꯁꯨ ꯀꯔꯦ ꯉꯥ ꯊꯣꯡꯉꯤ ꯁꯨꯝ ꯉꯥ ꯊꯣꯡꯉꯤꯇ ꯍꯥꯏ ꯂꯩꯔꯦ ꯀꯟꯗꯂ ꯉꯥ ꯑꯠꯆꯥ ꯑꯠꯆꯥ ꯀꯟꯗꯂ ꯉꯥ ꯐꯔꯦ ꯃꯨꯊꯠꯈ꯭ꯔꯗꯤ ꯀꯥꯡ ꯆꯤꯛꯇ ꯂꯩꯌꯨ ꯏꯕꯥꯏꯅꯒ ꯂꯧ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯒꯦꯠ ꯃꯅꯥꯛꯇꯒ ꯒꯥꯔꯤ ꯄꯥꯏꯔꯒ ꯏꯕꯥꯏꯅ ꯀꯥꯔ ꯄꯨꯔ ꯂꯥꯛꯑꯒ ꯆꯦ ꯂꯩꯁꯃꯤ ꯆꯠꯂꯒꯦꯍꯦ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯀꯥꯔꯗ ꯇꯣꯡꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨꯗꯒꯤ ꯑꯁ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯀꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯀꯟꯕꯒꯤꯅꯤꯅꯦ ꯑꯥꯔꯖꯦ ꯑꯗꯨꯝ ꯈꯔ ꯊꯥꯕ ꯍꯧꯔꯅꯤꯗ ꯑꯥꯔꯖꯦ ꯍꯣꯏ ꯅꯦꯅꯦ ꯊꯥꯔꯛꯑꯣ ꯃꯔꯛ ꯃꯔꯛꯇ ꯑꯦꯜꯕꯤ ꯊꯥꯔꯛꯑꯣ ꯅꯦꯅꯦ ꯍꯣꯏꯅ ꯑꯦꯜꯕꯤ ꯊꯥꯔꯤꯗꯣ ꯁꯨꯝ ꯅꯦꯅꯦꯅ ꯏꯁꯩꯒ ꯁꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯗ ꯅꯦꯅꯦ ꯍꯣꯏꯅ ꯅꯦꯅꯦꯗꯤ ꯏꯁꯩꯒꯤ ꯀꯔꯥꯏ ꯀꯣꯟꯇꯦꯟꯗ ꯆꯠꯄ ꯃꯤꯅꯦꯕ ꯏꯁꯩꯗ ꯀꯔꯥꯏ ꯌꯥꯝꯅ ꯉꯥꯎꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯁꯨ ꯅꯦꯅꯦꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯣ ꯏꯁꯩꯅ ꯉꯪꯉ ꯇꯨꯔꯦꯟ ꯃꯅꯥꯛ ꯆꯠꯄꯗꯣ ꯏꯁꯩꯗꯣ ꯎꯏꯑꯕ ꯅꯦꯅꯦꯅ ꯏꯁꯩ ꯉꯪꯉꯒ ꯏꯁꯩ ꯉꯪꯉꯒ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯈꯜꯂꯦꯕ ꯅꯦꯅꯦꯁꯦ ꯌꯥꯝꯅ ꯏꯁꯩꯗ ꯌꯥꯝꯅ ꯄꯥꯝꯃꯝꯕ ꯃꯤꯅꯤꯀꯣ ꯅꯨꯡꯊꯤꯟꯗ ꯈꯣꯡꯗꯣꯝ ꯅꯨꯡꯊꯤꯟꯗ ꯈꯣꯝꯁꯨ ꯆꯥꯏ ꯉꯁꯤꯗꯤ ꯈꯣꯡꯗꯣꯝ ꯆꯥꯏ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ
Ngasi nate ngarang nahan mamang nga sa haibado jum chalam dai mamang duga nga sa haidu tinani selesram yupa shidore kadai digi nungai bano chathok chasin tawbada ꯑꯗꯨꯗꯤ ꯁꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯆꯠꯄꯅꯤ ꯀꯩꯅꯣ ꯆꯦ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯆꯠꯄꯅꯤ ꯁꯞꯇꯥ ꯑꯃꯗ ꯅꯣꯡꯃꯗ ꯁꯨꯇꯤ ꯆꯠꯄꯅꯤ ꯑꯗꯨ ꯀꯩꯝ ꯅꯠꯇꯦ ꯁꯞꯇꯥ ꯑꯃꯗ ꯅꯣꯡꯃ ꯆꯠꯄ ꯌꯨꯝ ꯆꯠꯄ ꯅꯨꯡꯉꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ ꯁꯞꯇꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ ꯆꯍꯤ ꯑꯃ ꯃꯇꯨꯡꯗ ꯌꯨꯝ ꯆꯠꯂꯤꯁꯦ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯒꯦ ꯆꯦ ꯍꯣꯏꯗꯤ ꯁꯞꯇꯥꯗ ꯌꯨꯝ ꯆꯪꯉꯤꯅꯦ ꯑꯩꯈꯣꯏꯗꯤ ꯁꯞꯇꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ ꯆꯍꯤ ꯑꯃ ꯃꯇꯨꯡꯗ ꯌꯨꯝ ꯆꯪꯉꯦ ꯆꯍꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏ ꯏꯁꯥꯒꯤ ꯂꯩꯐꯝ ꯏꯁꯥꯒꯤ ꯃꯐꯝꯗ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯔꯥꯎꯗꯣꯏꯅꯣ ꯁꯞꯇꯥ ꯑꯃ ꯁꯨꯇꯤ ꯐꯪꯕꯕꯨ ꯑꯩꯈꯣꯏꯅ ꯀꯔꯥꯏ ꯁꯨꯇꯤꯗꯣ ꯀꯔꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯨꯇꯤꯗꯣ ꯍꯣꯏ ꯄꯥꯝꯗꯦꯕ ꯁꯞꯇꯥ ꯑꯃ ꯁꯨꯇꯤꯗꯁꯨ ꯏꯟꯖꯣꯏ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯃꯇꯨꯡ ꯆꯠꯂꯦ ꯑꯗꯨꯅꯤꯗ ꯏꯁꯩꯁꯦ ꯅꯤꯅꯦꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯁꯦ ꯍꯣꯏ ꯅꯤꯅꯦ ꯈꯪꯉꯦꯕ ꯅꯤꯅꯦꯅ ꯏꯁꯩꯗ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯩ ꯈꯪꯉꯦꯕ ꯅꯤꯅꯦꯗꯤ ꯀꯔꯥꯏ ꯑꯦꯜꯕꯤ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯏꯁꯩ ꯁꯛꯏꯗꯨꯗꯤꯅ ꯅꯤꯅꯦꯒꯤ ꯀꯔꯤ ꯗꯣꯂꯔ ꯀꯌꯥꯝ ꯁꯨꯔꯒꯦ ꯅꯤꯅꯦꯒꯤ ꯆꯦꯅꯦꯜꯗꯣ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗ꯭ꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯖꯍꯥ ꯑꯣꯏꯔꯁꯨ ꯀꯔꯦ ꯅꯤꯅꯦꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯁꯨꯝ ꯇꯧꯕꯤꯒꯦ ꯅꯤꯅꯦꯅ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯀꯗꯥꯏ ꯀꯗꯥꯏ ꯃꯊꯧ ꯇꯥꯗ꯭ꯔꯕ ꯍꯥꯏ ꯈꯜꯂꯒ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯛꯇꯤꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯒꯒꯤ ꯂꯥꯏꯁ꯭ꯔꯝ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯔꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯗꯨꯗꯤ ꯅꯆꯦ ꯅꯤꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯣꯟꯁꯤꯒꯤ ꯏꯁꯩꯗꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯍꯣꯏ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯨꯡꯁꯤꯕꯅꯦ ꯅꯤꯅꯦꯅ ꯍꯅꯤ ꯁꯨꯔ ꯆꯤꯡꯉꯒ ꯁꯛꯄꯗ ꯕꯥꯁꯤ ꯑꯃ ꯄꯥꯏꯁꯜꯂꯒ ꯑꯩꯗꯤ ꯏꯁꯩ ꯈꯪꯗꯦꯍꯦ ꯅꯤꯅꯦꯒꯤ ꯏꯁꯩꯗꯤ ꯑꯩ ꯈꯪꯗꯦꯍꯦ ꯑꯩꯅ ꯀꯣꯄꯤ ꯇꯧꯔꯁꯨ ꯌꯥꯔꯣꯏꯍꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯁꯩꯅꯤ ꯏꯗꯣꯟ ꯁꯤ ꯆꯥꯔꯤ ꯍꯥꯏ ꯅꯤꯅꯦ ꯀꯔꯥꯏ ꯆꯦ ꯂꯩꯁ꯭ꯔꯝ ꯆꯥꯛ ꯆꯥꯔꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯤ ꯑꯗꯨꯅꯤ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯀꯔꯥꯏ ꯈꯪꯗꯦꯗ ꯋꯥꯏꯇꯤꯁꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯏꯇꯤꯁꯦ ꯋꯥꯅꯤꯑꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯏꯇꯤꯁꯦ ꯀꯗꯥꯏ ꯁꯛꯁꯦꯁ ꯑꯣꯏꯕꯁꯦ ꯋꯥꯅꯤꯗ ꯁꯤꯒꯤ ꯂꯤꯂꯥꯁꯦ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯒ ꯑꯦꯜꯕꯤ ꯊꯥꯔꯒ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯒ ꯁꯤꯁꯦ ꯑꯃꯨꯛ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯆꯦ ꯂꯩꯁ꯭ꯔꯝ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯅ ꯈꯜꯂꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒꯅꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯍꯜꯂꯣ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯍꯜꯂꯣ ꯗꯣꯂꯔ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯆꯅꯤ ꯂꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣꯗ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯇꯝ ꯃꯥꯡꯕ ꯐꯦꯃꯤꯂꯤꯒꯤꯁꯨ ꯀꯔꯤ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯦꯜꯕꯤ ꯊꯥꯔꯒ ꯐꯦꯃꯤꯂꯤꯒꯤ ꯃꯇꯝꯁꯨ ꯄꯤꯕ ꯉꯝꯗꯕ ꯁꯨꯝ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯌꯥꯝꯅ ꯋꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯉꯝꯃꯣꯏ ꯁꯨꯝ ꯀꯔꯥꯏ ꯐ꯭ꯔꯤ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗꯤ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯔ ꯈꯣꯠꯂꯒ ꯁꯨꯝ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯁꯨꯃꯥꯏꯅ ꯉꯝꯃꯣꯏ ꯑꯗꯨꯅꯤ ꯋꯥꯏꯇꯤꯁꯦ ꯀꯔꯥꯏ ꯚ꯭ꯌꯨ ꯃꯊꯧ ꯇꯥꯏ ꯚ꯭ꯌꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯃꯣꯅꯣ ꯑꯣꯏꯔꯁꯨ ꯀꯔꯥꯏ ꯗꯣꯂꯔꯗꯣ ꯀꯥꯏꯗꯩ ꯂꯥꯛꯇꯣꯏꯕ ꯃꯣꯅꯣ ꯑꯣꯏꯔꯒ ꯗꯣꯂꯔꯗꯣ ꯀꯗꯥꯏ ꯐꯪꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯄꯦꯃꯦꯟ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏꯗꯒꯤ ꯄꯦꯃꯦꯟ ꯀꯗꯥꯏ ꯄꯤꯟ ꯁꯦꯝꯗꯣꯏꯅꯣ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯃꯊꯧ ꯇꯥꯏ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯃꯊꯧ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯋꯥꯏꯇꯤ ꯄꯥꯏꯔꯤꯅꯤ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯏꯁꯥ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯇꯝ ꯂꯦꯟꯕ ꯈꯣꯠꯄ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯕ ꯅꯠꯇꯗꯤ ꯋꯥꯏꯇꯤꯗ ꯈꯣꯡ ꯊꯥꯡꯊꯔꯗꯤ ꯀꯔꯤ ꯍꯥꯏ ꯚꯥꯏꯔꯦꯜ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯃꯤ ꯀꯔꯤ ꯀꯩꯅꯣꯝ ꯑꯣꯏꯕ ꯀꯔꯤ ꯄꯣꯄꯨꯂꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯈꯜꯂꯗꯤ ꯀꯔꯤ ꯚ꯭ꯌꯨ ꯃꯊꯧ ꯇꯥꯕ ꯅꯠꯇꯗꯤ ꯁꯨꯃꯥꯏꯅ ꯋꯥꯏꯊꯤ ꯄꯥꯏꯔꯒ ꯐꯨꯠ ꯐꯥꯠ ꯀꯔꯤ ꯚ꯭ꯌꯨ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯋꯥꯏꯊꯤ ꯄꯥꯏꯔꯒ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯀꯔꯤ ꯍꯥꯏ
ꯍꯥꯏ ꯍꯦꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯛ ꯆꯥꯔꯤꯕꯣ ꯃꯣꯔꯅꯤꯡꯗ ꯀꯔꯤ ꯆꯥꯔꯒꯦ ꯅꯨꯡꯗꯥꯡ ꯀꯔꯤ ꯆꯥꯔꯤꯒꯦ ꯚꯥꯔꯣꯗ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯒꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯕꯣ ꯑꯉꯥꯡꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜ ꯀꯌꯥ ꯀꯥꯔꯒ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀꯔꯝꯕ ꯁ꯭ꯀꯨꯜ ꯇꯝꯃꯤꯒꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯥꯌꯦꯛ ꯈꯔ ꯇꯧꯗ꯭ꯔꯣ ꯁꯤꯅꯤ ꯋꯥꯔꯤ ꯑꯇꯩ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯤꯅꯤ ꯇꯧ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯁꯤꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯁꯤꯅꯤ ꯀꯔꯤ ꯇꯧ ꯂꯩꯗꯣꯏꯁꯦ ꯑꯩꯁꯨ ꯏꯁꯥꯅ ꯈꯜꯂꯦꯀꯣ ꯑꯩꯁꯨ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯕꯅꯤ ꯑꯩꯁꯨ ꯆꯦꯅꯦꯜ ꯑꯃ ꯄꯥꯏ ꯆꯦ ꯂꯥꯏꯁ꯭ꯔꯝꯁꯨ ꯆꯦꯅꯦꯜ ꯁꯦꯞ ꯂꯣꯏ ꯃꯌꯥꯝ ꯆꯦꯅꯦꯜ ꯄꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯗꯤ ꯁꯛꯁꯦꯁ ꯑꯣꯏꯗꯕ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯔꯤ ꯃꯤ ꯃꯃꯥꯡꯗ ꯃꯤꯒꯤ ꯃꯁꯛ ꯑꯩ ꯈꯪꯗꯦ ꯃꯤꯁꯨ ꯑꯩꯉꯣꯟꯗ ꯈꯪꯗꯣꯏꯁꯦ ꯀꯔꯤ ꯑꯩ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯒꯦ ꯚ꯭ꯌꯨ ꯂꯥꯛꯄ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯁꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯁꯤ ꯚ꯭ꯌꯨ ꯅꯠꯇꯗꯤ ꯃꯤ ꯐꯥꯎꯔꯣꯏꯕ ꯑꯩꯈꯣꯏ ꯉꯥꯛꯇꯪꯒꯤ ꯀꯔꯥꯏ ꯆꯥꯛ ꯆꯥꯔꯤꯕꯣ ꯀꯩ ꯇꯧꯔꯤꯒꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯤꯒꯦ ꯑꯦꯜ ꯕꯤ ꯊꯥꯕ ꯃꯇꯝ ꯌꯧꯔꯕꯣ ꯄꯨꯡ ꯀꯌꯥꯗ ꯑꯦꯜ ꯕꯤ ꯊꯥꯗꯣꯏꯅꯣ ꯄꯨꯡ ꯀꯌꯥꯗ ꯑꯦꯜ ꯕꯤ ꯂꯣꯏꯗꯣꯏꯅꯣ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯅꯨꯡꯗꯥꯡꯗ ꯑꯦꯜ ꯕꯤ ꯊꯥꯅꯤ ꯅꯨꯡꯗꯥꯡꯗ ꯑꯦꯜ ꯕꯤ ꯊꯥꯅꯤ ꯑꯗꯨꯒꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯑꯩ ꯄꯨꯡ ꯕꯥꯔꯣꯗ ꯇꯨꯝꯒꯅꯤ ꯄꯨꯡ ꯕꯥꯔꯣ ꯇꯨꯝꯃꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯣꯝ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯀꯣꯝ ꯑꯩ ꯑꯦꯜ ꯕꯤ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯂꯣꯏꯔꯒ ꯑꯩ ꯀꯣꯝ ꯑꯦꯜ ꯕꯤ ꯊꯥꯗꯣꯏꯅꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯇꯝꯗꯤ ꯀꯔꯥꯏ ꯐꯦꯃꯤꯂꯤ ꯀꯔꯥꯏ ꯍꯥꯎꯁ ꯋꯥꯏꯐꯀꯤ ꯍꯥꯎꯁ ꯋꯥꯏꯐꯀꯤ ꯀꯔꯥꯏ ꯗ꯭ꯌꯨꯇꯤꯗꯤ ꯑꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯦꯜ ꯕꯤ ꯃꯇꯝ ꯊꯥꯔꯤ ꯑꯁꯤꯅꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯁꯤꯅꯤ ꯑꯁꯤꯅꯤ ꯀꯩ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯆꯦ ꯂꯩꯁ꯭ꯔꯝ ꯑꯦꯜ ꯕꯤ ꯅꯪ ꯆꯥꯝꯃꯔꯛ ꯑꯦꯜ ꯕꯤ ꯊꯥꯎ 1,000,000 ꯑꯦꯜ ꯕꯤ ꯊꯥꯎ ꯑꯦꯜ ꯕꯤ ꯊꯥꯕꯁꯦ ꯈꯔ ꯋꯥꯁ ꯇꯥꯏꯝ ꯈꯔ ꯐꯪꯕꯒꯤ ꯃꯣꯅꯣ ꯑꯣꯏꯕꯩꯗꯃꯛꯇ ꯊꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯀꯔꯤꯝꯕꯨ ꯌꯥꯔꯣꯏꯗ ꯆꯦ ꯂꯩꯁ꯭ꯔꯝꯅ ꯃꯣꯅꯣ ꯑꯣꯏꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯃꯣꯅꯣ ꯑꯣꯏꯔꯒ ꯀꯩꯅꯣ ꯇꯧꯗ ꯆꯦꯅꯦꯜ ꯁꯨꯝ ꯄꯥꯏꯔꯒ ꯄꯩꯁꯥ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯒꯦ ꯍꯥꯏ ꯊꯥꯒꯦ ꯍꯥꯏꯔꯗꯤ ꯁꯨꯝ ꯇꯧꯖꯩ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯨꯇꯨꯕ ꯑꯃ ꯄꯥꯏꯔꯤ ꯍꯥꯏꯅ ꯀꯔꯦ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯦ ꯃꯤ ꯑꯃ ꯀꯔꯦ ꯃꯤꯅ ꯈꯪꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯗꯤ ꯚ꯭ꯌꯨ ꯃꯊꯧ ꯇꯥꯏ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯊꯧ ꯇꯥꯏ ꯑꯩꯁꯦ ꯑꯗꯨꯅꯤ ꯏꯆꯦ ꯂꯩꯥꯏꯁ꯭ꯔꯝ ꯑꯩ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯩ ꯏꯁꯥꯅ ꯈꯪꯉꯦꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯨꯝ ꯈꯪꯉꯦ ꯑꯗꯨ ꯑꯩ ꯏꯁꯥꯅ ꯈꯪꯉꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯦꯜ ꯕꯤ ꯊꯥꯔꯤꯁꯦ ꯗꯕ꯭ꯂꯤꯎ ꯇꯤ ꯐꯪꯕꯩꯗꯃꯛꯇ ꯑꯦꯜ ꯕꯤ ꯊꯥꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯗꯕ꯭ꯂꯤꯎꯇꯤꯗ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯋꯥꯁ ꯀꯗꯥꯏ ꯃꯣꯅꯣ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯣꯅꯣ ꯑꯣꯏꯗꯣꯏꯁꯦ ꯀꯗꯥꯏ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟꯇꯣ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯣꯟꯇꯦꯟꯇꯣ ꯁꯦꯝꯕ ꯃꯊꯧ ꯇꯥꯏꯕ ꯑꯦꯜ ꯕꯤ ꯊꯥꯔꯒ ꯀꯣꯟꯇꯦꯟ ꯁꯦꯝꯃꯒ ꯀꯔꯤ ꯃꯊꯧ ꯇꯥꯗꯣꯏꯅꯣ ꯑꯗꯨꯅꯗꯤ ꯀꯔꯥꯏ ꯈꯔ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯦꯛ ꯅꯪꯒꯤ ꯆꯪꯒꯅꯤ ꯍꯦꯛ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯃꯥꯒꯤ ꯑꯦꯜ ꯕꯤ ꯆꯪꯉꯒ ꯃꯥꯒꯤ ꯑꯦꯜ ꯕꯤꯗ ꯅꯪ ꯆꯠꯂꯒ ꯅꯪꯒꯤ ꯑꯦꯜ ꯕꯤꯗ ꯍꯌꯦꯡ ꯃꯥ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯈꯜꯂꯒ ꯀꯔꯥꯏ ꯑꯦꯜ ꯕꯤ ꯊꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯦꯜ ꯕꯤꯗꯨꯅ ꯈꯔ ꯃꯌꯥꯝ ꯃꯤ 10 15 ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯗꯕ꯭ꯂꯤꯎꯗ ꯈꯔ ꯀꯥꯔꯒ ꯃꯣꯅꯣ ꯑꯣꯏꯔꯦ ꯁꯤ ꯃꯣꯅꯣ ꯑꯣꯏꯗꯣꯔꯦ ꯍꯥꯏꯅ ꯑꯗꯨ ꯋꯥꯈꯜꯅꯦꯕ ꯑꯗꯨ ꯋꯥꯈꯜꯗꯨꯅ ꯅꯠꯇꯦ ꯀꯣꯟꯇꯦꯟ ꯃꯊꯧ ꯇꯥꯏ ꯀꯣꯟꯇꯦꯟ ꯚꯤꯗꯤꯑꯣꯒꯤ ꯁꯦꯝꯕꯒꯤ ꯀꯣꯟꯇꯦꯟ ꯃꯊꯧ ꯇꯥꯏ ꯑꯗꯨꯅꯤꯗ ꯆꯦ ꯂꯩꯁ꯭ꯔꯝ ꯑꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅꯗꯤ ꯈꯔ ꯑꯩꯈꯣꯏ ꯑꯩꯁꯨ ꯏꯁꯥꯅ ꯀꯔꯦ ꯏꯀꯥꯏꯑꯕ ꯚꯤꯗꯤꯑꯣꯗ ꯀꯔꯦ ꯊꯥꯡꯒꯠꯂꯒ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯗꯤ ꯏꯁꯥꯅ ꯇꯜꯂꯦꯕ ꯏꯁ ꯀꯩꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯃꯥꯏꯅ 1,000,000 ꯑꯣꯏꯔꯒ ꯚ꯭ꯌꯨꯅ ꯂꯨꯄꯥ ꯀꯔꯦ ꯆꯥꯝꯕꯨ ꯀꯥꯗ꯭ꯔꯕ ꯑꯩ ꯀꯔꯤ ꯌꯨꯇꯨꯕꯔꯅꯣ ꯁꯤꯕꯨ ꯀꯔꯤ ꯌꯨꯇꯨꯕꯔꯅꯣ ꯍꯩ ꯍꯥꯏꯅ ꯃꯤꯅ ꯅꯣꯛꯀꯅꯤ ꯍꯥꯏꯕ ꯍꯩꯠ ꯑꯁꯤꯗꯤ ꯀꯔꯤ ꯌꯨꯇꯨꯕꯔꯅꯣ ꯐꯣꯂꯥ ꯁꯥꯕ ꯌꯨꯇꯨꯕꯔꯅꯤ ꯐꯣꯂꯥꯒꯤ ꯀꯔꯥꯏ ꯐꯣꯂꯩꯒꯥꯎꯒꯤ ꯌꯨꯇꯨꯕꯔꯅꯤ ꯍꯥꯏꯔꯒꯅꯦꯕ ꯏꯁꯥꯅ ꯏꯀꯥꯏꯑꯕ ꯆꯦ ꯂꯩꯁ꯭ꯔꯝ ꯅꯣꯛꯀꯅꯤ ꯂꯩꯁ꯭ꯔꯝ ꯅꯨꯡꯁꯤꯕꯤ ꯃꯣꯅꯣ ꯑꯣꯏꯔꯕꯣ ꯀꯥꯏꯗꯩ ꯃꯣꯅꯣꯅꯣ ꯆꯦ ꯅꯤꯅꯦꯅꯒ ꯁꯞꯄꯣꯔꯠ ꯇꯧꯗꯔꯗꯤ ꯀꯥꯏꯗꯩ ꯃꯣꯅꯣ ꯑꯣꯏꯗꯣꯏꯔꯤꯒꯦ ꯅꯦꯅꯦ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯔꯗꯤ ꯀꯥꯏꯗꯩ ꯃꯣꯅꯣ ꯑꯣꯏꯗꯣꯏꯕ ꯏꯟꯗꯣꯟꯁꯤ ꯑꯣꯏꯗ꯭ꯔꯤ ꯌꯥꯏ ꯑꯣ ꯂꯩꯁ꯭ꯔꯝ ꯅꯨꯡꯁꯤꯕꯤ ꯌꯥꯏ ꯀꯥꯏꯗꯒꯤ ꯃꯣꯅꯣ ꯑꯣꯏꯗꯣꯏꯅꯣ ꯅꯦꯅꯦ ꯅꯦꯅꯦ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯔꯗꯤ ꯀꯥꯏꯗꯩ ꯃꯣꯅꯣ ꯑꯣꯏꯗꯣꯏꯕ ꯍꯣꯏꯅꯦ ꯎꯄꯥꯏ ꯍꯣꯏꯅꯦ ꯎꯄꯥꯏ ꯆꯦ ꯂꯩꯁ꯭ꯔꯝꯅ ꯆꯦ ꯂꯩꯁ꯭ꯔꯝ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯈꯪꯗꯦ ꯍꯣꯏꯅꯦ ꯎꯄꯥꯏ ꯆꯦ ꯂꯩꯁ꯭ꯔꯝꯅ ꯀꯗꯥꯏ
ꯅꯧꯅ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯗꯨ ꯃꯇꯝꯗꯨꯒ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯐꯖꯅ ꯀꯣꯛ ꯊꯥꯗꯔꯝꯃꯗꯤꯅꯦ ꯀꯩꯅꯣꯝꯃꯗꯤ ꯀꯔꯤ ꯇꯧꯖꯕꯅꯤꯀꯣ ꯀꯩꯅꯣꯝꯃꯗꯤ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯔꯥ ꯀꯃꯥꯏ ꯀꯣꯟꯇꯦꯟ ꯁꯦꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯐꯥꯎꯔꯗꯤ ꯑꯗꯨꯒꯤ ꯋꯥꯔꯝꯃꯣꯏꯕ ꯁꯨꯃꯥꯏꯅ ꯑꯦꯜ ꯕꯤ ꯊꯥꯕ ꯈꯣꯠꯄꯁꯤ ꯌꯥꯝ ꯋꯥꯔꯝ ꯑꯦꯜ ꯕꯤꯁꯦ ꯀꯔꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯗꯨꯛꯁꯤꯒ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯦꯜ ꯕꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯇꯝꯗꯨꯒ ꯑꯦꯜ ꯕꯤꯒ ꯀꯔꯤꯝ ꯈꯪꯗꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯅꯨꯡꯇꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯋꯤ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯇꯧꯕꯅꯤ ꯑꯦꯜ ꯕꯤꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯦꯜ ꯕꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯊꯥ 5 ꯐꯥꯔꯦꯕ ꯆꯦꯂꯩꯁ ꯑꯃ ꯇꯧ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯎ ꯊꯥ 5ꯒꯤ ꯆꯦꯅꯦꯜ ꯐꯥꯔꯦꯕ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨ ꯀꯥꯗꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤ ꯑꯩ ꯀꯣꯛ ꯁꯥꯔꯦꯕ ꯑꯩꯗꯨꯒ ꯈꯜꯂꯦꯕ ꯀꯩꯅꯣꯝꯃꯗꯤ ꯇꯧꯒꯦꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯗꯣ ꯀꯩꯅꯣꯝꯃꯗꯤ ꯇꯧꯒꯦꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯚ꯭ꯌꯨ ꯀꯥꯗꯣꯏꯅꯣ ꯀꯩꯅꯣꯝꯃ ꯇꯧꯒꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯅꯤꯅ ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯄꯦꯛ ꯂꯥꯎ ꯁꯦꯒꯥꯏꯕꯅꯤꯅ ꯐꯨꯔꯤꯠꯇꯣ ꯆꯥꯛꯆꯥ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯅꯦꯕ ꯑꯩꯗꯨꯒ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯍꯥꯏ ꯐꯨꯔꯤꯠ ꯑꯃ ꯁꯦꯠꯂꯒ ꯃꯨꯛꯕꯥꯡ ꯇꯧꯏ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯅ ꯑꯩ ꯑꯁꯤ ꯃꯇꯝꯗꯅꯦꯀꯣ ꯑꯩꯅ ꯐꯨꯔꯤꯠ ꯁꯦꯒꯥꯏꯗꯣ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦꯕ ꯑꯌꯨꯛꯇ ꯍꯧꯒꯠꯄ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯚ꯭ꯌꯨ 31K ꯌꯧ ꯂꯩꯔꯝꯃꯦꯕ ꯏꯃꯥ ꯑꯩ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ 31K ꯌꯧ ꯂꯩꯔꯝꯃꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯃꯥꯏꯅ 1,000 ꯍꯦꯟꯅ ꯂꯩꯔꯝꯃꯦꯕ ꯏꯃꯥ ꯑꯩ ꯈꯜꯂꯤꯕ ꯑꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯐꯦꯁꯕꯨꯛꯇ ꯋꯥꯆꯞꯇ ꯀꯔꯤ ꯋꯥꯆꯞꯇ ꯑꯗꯨꯗꯒꯤ ꯋꯥꯏ ꯇꯤꯗ ꯂꯣꯏ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯏꯃꯥ ꯑꯗꯨꯒ ꯑꯩ ꯈꯜꯂꯤꯕ 31K ꯚ꯭ꯌꯨꯅꯤ ꯑꯩ ꯂꯥꯛꯏꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯒ 31K ꯚ꯭ꯌꯨ ꯂꯥꯛꯄꯗꯨꯒ ꯏꯃꯥ ꯑꯩ ꯆꯦꯅꯦꯜꯁꯤꯗꯤ ꯄꯨꯔꯥ ꯋꯥꯁ ꯇꯥꯏꯝꯒ ꯂꯣꯏ ꯐꯨꯜ ꯃꯣꯅꯣꯒ ꯋꯥꯁ ꯇꯥꯏꯝꯒ ꯄꯨꯔꯥ ꯀꯣꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯒ ꯋꯥꯁ ꯇꯥꯏꯝꯁꯨ ꯄꯨꯔꯥ ꯀꯣꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯊꯧ ꯇꯥꯏꯌꯦꯕ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯄꯨꯔꯥ ꯀꯣꯝꯄ꯭ꯂꯤꯠ 1.5K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯔꯥ ꯀꯣꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯏꯃꯥ ꯑꯗꯨꯒ ꯑꯩ ꯈꯜꯂꯦ ꯐꯖꯅ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯦꯁꯕꯨꯛꯇꯁꯨ ꯄꯨꯔꯥ ꯚꯥꯏꯔꯦꯜ ꯆꯠꯂꯕꯅꯤ ꯐꯦꯁꯕꯨꯛꯇꯁꯨ ꯄꯨꯔꯥ ꯃꯆꯤꯟ ꯊꯤꯕꯅꯦ ꯀꯥꯝꯕꯅꯦ ꯀꯔꯤ ꯇꯧꯕꯅꯦ ꯂꯣꯏꯔꯦ ꯐꯦꯁꯕꯨꯛꯇꯁꯨ ꯑꯐꯕ ꯋꯥ ꯉꯥꯡꯉꯛꯇꯦ ꯐꯠꯇꯕ ꯋꯥ ꯐꯖꯅ ꯉꯥꯡꯉꯦ ꯐꯦꯁꯕꯨꯛꯇꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯌꯨꯇꯨꯕꯇꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯔꯤꯅꯣ ꯕꯦꯠ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗꯤ ꯏꯃꯥ ꯂꯣꯏꯔꯦ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯈꯤꯁꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯣꯏꯅ ꯂꯥꯏꯛ ꯇꯧꯕꯤꯔꯒ ꯑꯩꯒꯤꯗꯤ ꯏꯁꯥ ꯀꯥꯟꯅꯈ꯭ꯔꯦꯅ ꯑꯩꯒꯤꯗꯤ ꯀꯥꯟꯅꯔꯦꯅ ꯑꯩꯗꯤ ꯃꯣꯅꯣꯇꯥꯏꯁ ꯑꯣꯏꯈ꯭ꯔꯦꯅ ꯑꯗꯨꯒ ꯃꯣꯅꯣꯇꯥꯏꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ 4,000 ꯋꯥꯆ ꯇꯥꯏꯝ ꯐꯪꯈ꯭ꯔꯦꯅ ꯀꯔꯤꯝ ꯃꯋꯥ ꯂꯧꯗꯦ ꯅꯣꯏꯅ ꯕꯦꯠ ꯀꯣꯃꯦꯟ ꯇꯧꯒꯦꯔꯥ ꯀꯩ ꯇꯧꯒꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯇꯧ ꯑꯩꯒꯤ ꯆꯦꯅꯦꯜꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦꯅ ꯑꯗꯨ ꯊꯥ 3 ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯈ꯭ꯔꯦ 7 ꯃꯟꯊ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯒ ꯁꯨꯝ ꯂꯣꯏꯔꯦ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯣꯅꯤꯇꯥꯏꯁꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯦꯛꯁꯦꯟꯁꯀꯤ ꯑꯦꯀꯥꯎꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯑꯦꯛꯁꯆꯦꯟꯖ ꯁꯦꯝꯃꯦ ꯑꯗꯨ ꯁꯦꯝꯃꯒ ꯑꯗꯨꯒ ꯑꯩ ꯗꯣꯂꯔ ꯇꯥꯜꯂꯦ ꯗꯣꯂꯔꯗꯨ ꯇꯥꯟꯕꯗ ꯊꯥ 3 ꯆꯪꯉꯤ ꯑꯩ ꯗꯣꯂꯔ ꯇꯥꯟꯕꯗ ꯏꯃꯥ ꯃꯤꯅꯗꯤ ꯗꯣꯂꯔ ꯇꯥꯟꯕ ꯊꯥ ꯑꯃꯗ ꯗꯣꯂꯔ ꯇꯥꯜꯂꯤ ꯑꯩꯗꯤ ꯊꯥ 3 ꯆꯪꯉꯤ ꯊꯥ 3 ꯃꯔꯤ ꯆꯪꯉꯤ ꯗꯣꯂꯔ ꯇꯥꯟꯕꯗ $10 ꯇꯥꯟꯕꯗ ꯊꯥ 3ꯅꯤ ꯆꯪꯉꯤꯗꯣ ꯑꯩꯅ ꯀꯅꯥꯝꯒꯤ ꯁꯨꯄꯔ ꯆꯥꯠ ꯀꯅꯥꯝꯒꯤ ꯀꯔꯤꯝ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯤꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯗꯦ ꯁꯨꯄꯔ ꯆꯥꯠ ꯀꯔꯤ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯒ ꯁꯨꯝ ꯑꯩꯒꯤ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯗ 2K 3K ꯁꯨꯝ ꯚꯤꯗꯤꯑꯣ ꯀꯥꯔꯒ ꯑꯩꯒꯤ ꯗꯣꯂꯔ ꯁꯨꯝ 10K ꯌꯧꯔꯦꯕ 10K ꯌꯧꯔꯒ ꯑꯩꯒꯤ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯇꯧꯔꯒ ꯑꯩ ꯄꯤꯟ ꯂꯥꯛꯑꯦ ꯄꯤꯟ 14 ꯗꯦꯖꯇꯒꯤ ꯄꯤꯟ ꯂꯥꯛꯑꯦ ꯄꯨꯔꯥ ꯀꯣꯝꯄ꯭ꯂꯤꯠ ꯇꯧꯈ꯭ꯔꯦ ꯀꯣꯝꯄ꯭ꯂꯤꯠ ꯇꯧꯔꯒ 14 ꯗꯦꯖꯇꯒꯤ ꯄꯤꯟ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩ ꯁꯥꯟꯇꯤ ꯑꯣꯏꯔꯅꯤ ꯑꯩ ꯌꯨꯇꯨꯕꯁꯦ ꯑꯩ ꯁꯥꯟꯇꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯁꯥꯟꯇꯤ ꯑꯣꯏꯔꯅꯤ ꯀꯅꯥꯃꯨꯒꯤ ꯆꯦꯠꯇꯦ ꯀꯅꯥꯝꯗꯁꯨ ꯆꯦꯠꯇꯦ ꯀꯅꯥꯝꯗꯁꯨ ꯑꯩ ꯋꯥꯔꯧꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯒꯅꯤ ꯑꯗꯨꯅꯤ ꯑꯩꯒꯤꯗꯤ ꯑꯩ ꯀꯅꯥꯝꯗꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯑꯗꯨꯗꯣ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯀꯩꯁꯨ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦ ꯂꯩꯁꯨ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯇꯩ ꯋꯥꯔꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯁꯤꯒꯥꯏꯕꯗꯨꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯆꯦꯂꯥꯏ ꯆꯃꯣꯏꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯆꯦꯂꯥꯏ ꯆꯃꯣꯏꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣꯗ ꯈꯔ ꯚꯥꯏꯔꯦꯜ ꯆꯠꯂꯝꯃꯗꯤꯅꯦ ꯑꯦꯜꯕꯤꯒ ꯃꯍꯥꯎ ꯂꯧꯔꯔꯣꯏ ꯑꯗꯨ ꯃꯇꯝꯗ ꯑꯦꯜꯕꯤꯗꯤ ꯙꯨꯠ ꯍꯥꯏꯅ ꯑꯗꯨꯒ ꯇꯧꯖꯩꯑꯕ ꯈꯪꯗ꯭ꯔꯦꯗ ꯑꯥꯔꯖꯦꯟꯅꯦꯁꯨ ꯅꯈꯣꯏꯗ ꯊꯥꯗꯣꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯍꯥꯏꯁꯦ
이네 그이노 이제 강들에다 알제 내내슈 너코이다 따두리바 강들에다 걔네 너코이다 따두리바 이제 육방기 호너점니 방이도 호이제 누마요니 에이나 꺄ꯝ 와게 두무담다 비디오다 그래 하와이 짜라수 먹방 또위 퉁마 짜까 짜라수 먹방 또위 이런 뭐 짜라수 먹방 또위 다 그래 좀기 뽀 좀나가 퉁마 희장도 어두 짜라가 먹방 또위 에이 마tam 에이 하나기 비디오 정네 젤라이섬 에이 하나 비디오 정게 능 노거냐와 이씨 아제 정말 떨어 무라이나 노노나 그래 유튜브 따랑 뭐담다 에이 삭도가 두가 게이네 또 토르포도가 이스마이 이사는 녹닝이야 뭐담도 이마에 kayaknya tuh ibu enak irun bone carak bone kari kayaknya tung carak bone kene apa muat lo cara laksa kene bail tadi ini tuh nih numai tuh lo kayak some khale ya batu kayak anduk tuh lo video ipagi hono zaman nih andu nih cie jauhnya tuh mana hono ramadi LB ki wakal da chatram da video da kare jangan fokus tuh ramadi kayaknya mandu orang mana yang tahu dah LB da fokus tuh karena dia apa kayaknya mandi misalnya video da view kumai lak tuh nih ada tuh kalah mandi ya aduh saya lagi sama kalam dia tuh macam tuh kan tuh begini aja mamogi kolak le amuk tang toke ko hoicin ne kayak mana nih tong saya lagi sama saksa lo bu 제 이디 그래 매야도 잡은 도시 어 ba rồi thế cái nó đi hay là mình thấy có thua đấy ấy quả tôi cần là thua này Sakari mathel lo che sam jangan kena mathel jangan kena apa tuh jago bisa gua masuk mathel wis udah bahasa ini sih kino iron mana kino iroli oh lafu iron ba lafu nade oh lafu iron ba sorry tuh sih na Hawaii oh saya egi kino nih dinar nih egi nih sih cha thì ngày chắc cha thì cái đó quả san vừa quả cái này xem cái này WT số cái iron ba hau ni lafu iron mani chen lai sam cái barogi lafu iron ba ai di baro da cái chắc cha de na bati cái mà pana chắc cha bani na ai lafu iron ma thami lafu iron sai jampa mi ya ai baro mà pana cha bani na sai lafu iron ma doi gi da mak ta thama mi ni ne nungsi ai nupi na nungsi ba hai se iwa sai cái iron ma pa mi ai nungsi ba hai da ta re Allah lo de wali di iwa charo 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 ni di saya sama arziki kray egi wa sai sono gi wa man aina pa ma doi gi nupi na kray egi da ma thai ro ma thami hai do nungsi dara chen lai sara noi doi nungsi bo noi gi hero la hero na ga baro jak sa de aina hijang khak pura ba noi na ai nupi hijang khai su bo chak pa mi chak sa loi ma kana lai Ibai lại Ibai hello hello lại hơi nắng luôn sẽ lại xem nuôi nè
Kali kopal. Kayo ay nang kaya lagi agi ko pala. Cái family lại qua đi nung ai đi he Langan wai Ichen. sagay he. Ichen lupa cái này Ichen lupa rồi na cái này cái nuôi chứ quay nung ai he Wali nung ay di isen no pai ni ne. Ichen lupa rồi Ani. Mama. Thank you lại sao mày ơi ba cái trang sao kìa Ini ada. rồi hiện tại là cái nào Tara bata bai mo mai mi la. Nang biang unang saw ni kay no. Orang sorry. cái này lang sao đi ba Bede chu. ốc sa sa là lang sao đi ta Oh, saya ada jin boko. cha ní nâng Tong lu siya ngang no sawa daw kan. Oh, Miss Yung Diamond. dulu sa dati ba. nâng chuyện dài nè nhớ là nâng chuyện dài cái gì nó Mr. Diroina. hả nâng chuyện dài cái gì nó nâng phát dài Tong sana sa. ôi mà kia đây đấy Tong sai Barbie ro. cha gì à iba cha gì cái iba cái gì nó Kapalu. không cái ta đấy Yung terakhir. puntra hay là chắc xa là cái Hari nga sa di ha. mà nó thủy bia mà chắc thủy biết câu đấy Wangan nga doon mo kumani mo. Mga sunay. Kaya po yung ha. đúng rồi đó Sabi yung nakakaida. làm bi đó nơi đâu nè đi đúng rồi Dạ mẹ đưa một sắp thi đi 오늘 맞아 ST래 말하는 거? ST 이거 좀 보자. 이거 자 T면 야 그래. Ini mana ini? Punya đồ đấy chứ kinh. Thế là trong tôi sẽ lấy để ấy cái được. 일어나부 마상가 시험버세 빡대가 이거 일어나가 마상가 시험 빡대가 Lupa kata aja muk talino gate ni je chana sam kai ki kara colony kara kan ni gate ni ya to ai room sunga le ya sunga le room ni sunga le gate tu gate le
ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯒ ꯂꯩꯔꯦ ꯅꯨꯄꯥ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯗꯣ ꯆꯠꯇꯦ ꯋꯥꯎ ꯅꯥꯏꯁ ꯁꯤ ꯂꯩꯔꯦ ꯒꯦꯠ ꯊꯤꯡꯗꯦ ꯑꯗꯨꯝ ꯒꯦꯠ ꯍꯥꯡꯉꯤ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯦ ꯃꯄꯥꯟꯗ ꯁꯤꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯕ ꯑꯩ ꯂꯩꯕ ꯃꯐꯝꯁꯦ ꯆꯤꯒ ꯂꯩꯔꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯁꯤ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯃꯊꯦꯜꯅ ꯉꯁꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯂꯐꯨ ꯏꯔꯣꯟꯕ ꯁꯤꯗ ꯕꯤꯜꯗꯤꯡꯗꯨ ꯃꯅꯥꯛꯇ ꯂꯣꯏ ꯁꯤꯗ ꯂꯩꯔꯦ ꯃꯤꯇꯩ ꯃꯗꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤꯇꯩ ꯁꯤ ꯕꯤꯜꯗꯤꯡꯁꯦ ꯃꯤꯇꯩꯅꯤ ꯏꯆꯦ ꯂꯩꯁ꯭ꯔꯝ ꯁꯤ ꯃꯤꯇꯩꯅꯤ ꯁꯤ ꯂꯩꯔꯦ ꯎꯔꯕꯣ ꯐꯖꯅ ꯎꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯅꯨꯄꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯁꯤ ꯑꯣ 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 ꯎꯝ ꯂꯐꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯧꯔꯝꯒꯅꯤ ꯑꯩꯁꯨ ꯆꯥꯗꯦ ꯚꯥꯏ ꯀꯨꯏꯔꯦ ꯂꯐꯨ ꯆꯥꯗꯕ ꯍꯟꯗꯛ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦ ꯉꯁꯤ ꯆꯥꯗꯣꯏꯅꯤ ꯂꯐꯨꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯍꯥꯏꯁꯦ ꯎꯔꯕ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯂꯥꯏꯠꯀ ꯊꯤꯟꯖꯤꯜꯂꯤꯁꯦ ꯎꯔꯕ ꯃꯌꯥꯝ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯁꯤꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯔꯗꯤ ꯂꯥꯏꯠ ꯊꯥꯜꯂꯒ ꯂꯥꯏꯠ ꯊꯥꯜꯂꯒ ꯀꯅꯥ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯣ ꯁꯤꯅꯤ ꯃꯄꯥꯟ ꯂꯩꯕ ꯍꯥꯏꯁꯦ ꯇꯨ ꯂꯥꯏꯠ ꯊꯥꯜꯂꯦ ꯃꯄꯥꯟꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯩꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯤ ꯏꯆꯦ ꯂꯩꯁ꯭ꯔꯝ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯏꯆꯦ ꯂꯥꯏꯁ꯭ꯔꯝ ꯈꯪꯗꯔꯦ ꯐꯦꯊꯤ ꯆꯦꯡꯒꯦꯔꯥ ꯐꯦꯊꯤ ꯑꯁꯥ ꯆꯪꯍꯟꯒꯦ ꯐꯦꯊꯤ ꯁꯛꯁꯦ ꯐꯖꯗꯔꯦꯅꯦ ꯃꯩꯇꯩ ꯌꯨꯝꯒꯤ ꯃꯐꯝ ꯃꯄꯨꯗꯣ ꯃꯄꯨꯗꯣ ꯀꯩ ꯃꯩꯇꯩꯒꯤ ꯌꯨꯝꯒꯤ ꯃꯄꯨꯗꯣ ꯃꯩꯇꯩ ꯌꯨꯝ ꯃꯄꯨꯗꯣ ꯁꯤꯒ ꯃꯌꯥꯝ ꯂꯩꯗ ꯃꯃꯤꯡꯒ ꯈꯪꯗꯦ ꯑꯩꯁꯨ ꯖꯝꯅ ꯀꯗꯥꯏ ꯇꯤꯟꯅꯗꯕꯅꯤꯅ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯇꯤꯟꯅꯗꯦꯗꯅ ꯍꯣꯏ ꯈꯔ ꯎꯀꯤꯜ ꯍꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯇꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯀꯅꯥ ꯎꯀꯤꯜꯒꯤ ꯔꯦꯅꯨ ꯔꯦꯅꯨ ꯑꯣ ꯔꯦꯅꯨ ꯀꯧꯏ ꯌꯥꯏ ꯃꯥꯏ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯅꯨꯄꯥꯗꯣ ꯃꯃꯤꯡꯗꯣ ꯀꯔꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯍꯟꯗꯨꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯀꯧꯕꯅꯤꯅꯦ ꯁꯤꯜꯆꯔꯒꯤꯅꯤꯅ ꯁꯤꯗꯒꯤꯅꯦ ꯑꯗꯨꯗꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯅꯨꯕꯤꯗꯨꯗ ꯔꯦꯅꯨ ꯀꯧꯏ ꯃꯋꯥꯗꯣ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯃꯌꯥꯝ ꯁꯤꯜꯆꯔꯒꯤ ꯂꯩꯁꯤꯗꯤ ꯑꯗꯨꯏꯗꯣ ꯏꯕꯥꯏꯗꯤ ꯆꯍꯤ 15ꯕꯨ ꯐꯔꯝꯂꯅꯤ ꯆꯥꯗꯕ ꯀꯔꯤ ꯑꯣ ꯆꯍꯤ 15ꯕꯨ ꯐꯥꯔꯝꯃꯅꯤ ꯆꯥꯗꯕ ꯍꯩꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯍꯥꯟꯇꯒꯗ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯗꯦ ꯒꯥꯏ ꯂꯐꯣꯏꯔꯣ ꯉꯁꯤ ꯂꯥꯛ ꯑꯩꯈꯣꯏꯗꯣꯝꯗ ꯑꯁꯥꯖꯟꯒꯤꯔꯣ ꯑꯩ ꯎ ꯂꯩꯔꯝꯃꯤꯅꯦ ꯑꯁꯥ ꯅꯠꯇꯦꯅꯦ ꯑꯩ ꯎ ꯂꯩ ꯑꯁꯥ ꯌꯦꯡꯉꯨ ꯈꯪꯗꯦ ꯑꯁꯥ ꯂꯥꯛꯑꯣꯅꯦ ꯇꯨ ꯑꯁꯥ ꯍꯥꯏ ꯇꯧꯔꯛꯎꯅꯦ ꯍꯥꯏꯒꯗꯧꯕꯅꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯇꯧꯔꯛꯎꯅꯦ ꯍꯥꯏ ꯑꯦꯕ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯃꯥꯏ ꯅ꯭ꯌꯨ ꯑꯅꯗꯔ ꯃꯨꯛꯕꯥꯡ ꯉꯁꯤ ꯑꯁꯥꯒ ꯑꯩꯒ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯁꯥ ꯂꯩꯔꯦ ꯁꯤꯒ ꯑꯁꯥꯁꯦ ꯅꯣꯏꯔꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯣꯏꯔꯦ ꯇꯨ ꯀꯞꯄꯛꯀꯅꯨꯅꯦ ꯎꯔꯕ ꯑꯁꯥꯁꯦ ꯑꯁꯥꯁꯦ ꯐꯤꯕꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯅ ꯃꯁꯛꯀ ꯀꯔꯤ ꯍꯥꯏ ꯐꯖꯕꯅꯦ ꯑꯁꯤꯅ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯀꯔꯤ ꯀꯔꯕꯣ ꯍꯥ ꯑꯩ ꯅꯦꯠ ꯀꯛꯊꯠꯈ꯭ꯔꯕꯣ
ꯑꯁꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯤꯅꯦ ꯑꯦ ꯑꯉꯥꯡ ꯀꯣꯝꯕꯤꯔꯦ ꯅꯤꯅꯦ ꯍꯥꯏꯗꯤ ꯀꯅꯥꯗꯅꯣ ꯀꯧꯏꯁꯦ ꯅꯤꯅꯦ ꯊꯕ ꯑꯩꯉꯣꯟꯗ ꯅꯦꯅꯦꯒ ꯀꯧꯕꯤꯔꯕꯣ ꯑꯅꯤ ꯅꯆꯦ ꯑꯉꯥꯡ ꯀꯔꯤ ꯑꯅꯤ ꯀꯔꯤ ꯊꯕꯥꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯗꯦꯗ ꯀꯥꯏ ꯅꯣꯏꯗꯣꯏꯅꯣ ꯅꯣꯏ ꯎꯗ꯭ꯔꯣ ꯆꯦ ꯍꯥꯏꯔꯁꯦ ꯀꯧꯔꯛꯀꯅꯨꯅꯦ ꯅꯣꯏ ꯎꯗ꯭ꯔꯣ ꯂꯥꯏꯊꯣꯛ ꯂꯥꯏꯊꯣꯛ ꯅꯣꯏꯗꯤ ꯇꯨ ꯌꯦꯡꯉꯣ ꯑꯁꯥ ꯁꯣꯟ ꯌꯦꯡꯉꯣꯅꯦ ꯏꯁ ꯎꯗꯦꯅꯦ ꯅꯪ ꯌꯦꯡꯉꯨꯅꯦ ꯐꯖꯅ ꯇꯨ ꯑꯁꯥ ꯃꯃꯥꯏꯁꯦ ꯎꯔꯕ ꯗꯣꯟ 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 ꯂꯥꯎꯔꯤꯁꯦ ꯎꯔꯕ ꯅꯣꯏꯗꯦꯗ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯕ꯭ꯔꯣ ꯆꯦꯇꯅꯨ ꯍꯥꯏ ꯀꯅꯥꯗꯅꯣ ꯆꯦꯇꯅꯨ ꯒꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯒ ꯆꯦꯇꯅꯨ ꯀꯅꯥꯅꯣ ꯀꯧꯔꯛꯏꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯉꯣꯟꯗꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯁꯦ ꯍꯩ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏ ꯇꯧꯔꯨꯁꯤꯒꯦ ꯃꯌꯥꯝꯗ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯨꯁꯤꯒꯦ ꯂꯥꯛꯎ ꯆꯦ ꯂꯩꯁ꯭ꯔꯝ ꯇꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯂꯩꯔꯦꯀꯣ ꯇꯣ ꯁꯤꯅ ꯔꯨꯝ ꯑꯃ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯆꯥꯛꯈꯨꯝ ꯁꯤꯗ ꯂꯥꯛꯀꯅꯨ ꯁꯤꯒ ꯍꯥꯏꯅꯤ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯑꯗꯨ ꯆꯥꯛꯈꯨꯝ ꯃꯃꯥ ꯇꯨꯝꯃꯤ ꯃꯃꯥ ꯉꯥꯡꯉꯛꯀꯅꯤ ꯁꯤꯗ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯁꯤ ꯆꯥꯛꯈꯨꯝ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯁꯤꯁꯦ ꯁꯤ ꯐꯤꯜꯇꯔ ꯂꯩꯔꯦ ꯑꯗꯨ ꯐꯤꯜꯇꯔ ꯎꯔꯕ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯥ ꯑꯩꯁꯦ ꯇꯨꯜꯁꯤ ꯐꯤꯜꯇꯔꯁꯦ ꯄꯥꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯐꯤꯜꯇꯔꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤ ꯐꯤꯜꯇꯔ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯁꯤꯒ ꯏꯁꯤꯡ ꯁꯤ ꯇꯥꯔꯒ ꯑꯗꯨꯒ ꯁꯤꯒꯩꯅꯤ ꯏꯁꯤꯡ ꯂꯧꯔꯤꯁꯦ ꯂꯨꯖꯕꯩꯅꯤ ꯂꯨꯖꯕꯒꯤ ꯑꯗꯨꯒꯤ ꯁꯤꯒ ꯁꯤꯅ ꯁꯤꯅ ꯇꯨꯜꯁꯤ ꯂꯩꯔꯦ ꯃꯌꯥꯡꯕ ꯁꯤꯅ ꯃꯌꯥꯡꯕ ꯂꯩ ꯑꯗꯨ ꯃꯌꯥꯡꯕ ꯃꯌꯥꯡꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯀ꯭ꯋꯥ ꯂꯩꯔꯦ ꯀ꯭ꯋꯥ ꯍꯨꯔꯥꯟꯕꯒꯤ ꯃꯥꯟꯗꯅ ꯋꯥ ꯉꯥꯡꯅꯨ ꯁꯤꯒ ꯀ꯭ꯋꯥ ꯂꯩꯔꯦ ꯆꯪꯉꯦ ꯁꯤꯒ ꯀ꯭ꯋꯥ ꯂꯩꯔꯦ ꯑꯗꯨ ꯀ꯭ꯋꯥ ꯑꯗꯨ ꯀ꯭ꯋꯥ ꯂꯩꯔꯦ ꯀ꯭ꯋꯥꯁꯤꯒ ꯁꯤꯒ ꯒꯨꯍꯥꯗꯣ ꯄꯤꯛ ꯊꯜꯂꯤꯍꯦ ꯁꯤꯒ ꯇꯟꯕ ꯍꯥꯏꯗꯤꯅꯦ ꯑꯗꯨꯝ ꯁꯣꯏꯉꯥꯏ ꯂꯣꯏꯕꯩ ꯅꯥꯏꯗꯦꯕ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯋꯥꯗꯦ ꯏꯁꯤꯡꯗꯤ ꯀꯔꯥꯏ ꯄꯨꯔꯥ ꯐꯨꯜꯅꯤ ꯏꯁꯤꯡꯗꯤ ꯏꯁꯤꯡ ꯋꯥꯠꯂꯤ ꯁꯤꯒꯗꯤ ꯏꯁꯤꯡꯗꯤ ꯀꯗꯥꯏ ꯁꯨꯝ ꯌꯥꯏ ꯒꯨꯍꯥꯗꯣ ꯏꯁꯤꯡ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯏꯁꯤꯡ ꯌꯥꯎꯏ ꯑꯗꯨꯒ ꯑꯩ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯎ ꯑꯥꯔꯖꯦ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯎ ꯑꯥꯔꯖꯦ ꯑꯥꯒ ꯍꯥꯏꯗꯣꯏꯅꯦ ꯀꯅꯥꯅꯣꯅꯦ ꯏꯀꯥꯏꯖꯩ ꯏꯉꯥꯅꯧꯒ ꯀꯣꯝꯕꯤꯔꯛꯏ ꯕꯂꯥꯅꯤ ꯑꯩꯅ ꯀꯥꯏꯀꯨꯅꯤ ꯃꯥꯅ ꯕꯂꯥ ꯑꯩꯅ ꯀꯥꯏꯀꯨ ꯃꯤꯅ ꯍꯥꯏꯁꯤ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯅꯦ ꯕꯂꯥ ꯃꯥꯟꯕ ꯑꯗꯨꯒ ꯑꯩ ꯀꯥꯏꯀꯨ ꯃꯥꯟꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯅ ꯑꯩꯁꯦ ꯑꯩꯁ ꯅꯨꯡꯁꯤꯕꯅꯤꯅꯦ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯕꯂꯥꯒ ꯃꯥꯜꯂꯦ ꯋꯥꯎ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯌꯦꯡꯉꯨ ꯆꯦ ꯂꯩꯁ꯭ꯔꯝ ꯇꯨ ꯐꯖꯅ ꯌꯦꯡꯉꯨꯁꯦ ꯁꯣꯟꯗꯧꯔꯦ ꯁꯣꯝꯗ ꯒꯨꯍꯥ ꯂꯩꯔꯦ ꯒꯨꯍꯥꯔ ꯀ꯭ꯋꯥꯔ ꯒꯨꯍꯥ ꯈꯪꯗꯦ ꯍꯥꯏ ꯅꯠꯇꯦ ꯒꯨꯍꯥ ꯍꯥꯏꯅꯤꯅꯦ ꯒꯨꯍꯥꯏꯔꯣ ꯒꯨꯍꯥ ꯑꯗꯤ ꯏꯉꯥꯡꯅ ꯍꯪꯉꯤꯕ ꯅꯆꯦꯇꯅꯨ ꯑꯦꯜꯕꯤ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯦ ꯆꯦꯇꯅꯨ ꯑꯦꯜꯕꯤ ꯊꯥꯗꯣꯏꯕ ꯊꯥꯔꯝꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯀꯦꯝꯁꯤ ꯀꯩꯅꯣ ꯃꯐꯝ ꯂꯩꯇꯦ ꯊꯥꯕꯒꯤ ꯃꯐꯝ ꯂꯩꯇꯦ ꯀꯥꯏ ꯊꯥꯗꯣꯔꯤ ꯁꯤꯒ ꯑꯣꯏꯅ ꯊꯥꯔꯦ ꯃꯄꯥꯟ ꯁꯥꯔꯦ ꯄꯨꯈꯤꯒ ꯏꯃꯥ ꯃꯣꯔꯣꯛ ꯃꯄꯥꯟ ꯁꯥꯔꯦ ꯃꯌꯥꯝ ꯆꯦꯡ ꯃꯣꯔꯣꯛ ꯀꯥꯏꯗꯅꯣ ꯃꯣꯔꯣꯛ ꯃꯄꯥꯟ ꯁꯥꯔꯦ ꯇꯨ ꯃꯣꯔꯣꯛ ꯃꯄꯥꯟ ꯁꯥꯔꯦ ꯁꯤꯅ ꯀꯔꯤ ꯍꯋꯥꯏ ꯃꯄꯥꯟ ꯁꯥꯔꯦ ꯁꯤꯒ ꯃꯌꯥꯝ ꯇꯨ ꯇꯥꯡ ꯇꯥꯡꯕꯗꯣ ꯅꯨꯡꯁꯤꯗꯔꯦ ꯌꯦꯡꯉꯣ ꯍꯋꯥꯏꯔꯣ ꯀꯩ ꯍꯋꯥꯏ ꯀꯩ ꯍꯋꯥꯏꯅꯣ ꯀꯩ ꯍꯋꯥꯏꯅꯣ ꯃꯨꯛ ꯃꯨꯛ ꯍꯋꯥꯏ ꯑꯩꯒꯤ ꯍꯪꯒꯥꯝ ꯃꯇꯨꯁꯤꯒ ꯂꯩꯔꯦ ꯀꯦꯝꯁꯤ ꯑꯉꯥꯡꯅꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯐꯖꯔꯝꯃꯤꯑꯕ ꯁꯤꯗꯒꯤ
ꯊꯥꯗꯅ ꯆꯠꯊꯣꯛꯈ꯭ꯔꯦꯅꯦ ꯁꯤꯕꯨ ꯃꯈꯥꯗ ꯄꯥꯜꯂꯝꯃꯤꯗꯨ ꯁꯤ ꯍꯪꯒꯥꯝ ꯄꯥꯜꯂꯝꯃꯤꯕ ꯁꯤꯒ ꯑꯥ ꯀꯩꯅꯣ ꯊꯦꯡ ꯑꯩ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯩꯇꯦ ꯀꯌꯥꯅꯣꯅꯤ ꯏꯃꯥ ꯀꯩꯅꯣ ꯊꯦꯡ ꯑꯩ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯩꯇꯦ ꯀꯌꯥꯅꯣꯅꯤ ꯏꯃꯥ ꯑꯗꯩ ꯍꯪꯒꯥꯝꯁꯤ ꯄꯥꯝꯃꯨꯕꯅ ꯀꯔꯥꯏ ꯄꯥꯟꯅꯗꯤ ꯀꯔꯥꯏ ꯍꯪꯒꯥꯝ ꯊꯥꯕ ꯃꯐꯝꯁꯨ ꯂꯩꯇꯦ ꯀꯥꯏ ꯍꯪꯒꯥꯝ ꯊꯥꯗꯣꯏꯅꯤ ꯄꯥꯃꯨꯅ ꯈꯤꯇꯪ ꯊꯥꯖꯤꯜꯂꯒ ꯑꯗꯨꯒ ꯄꯥꯃꯨꯅ ꯆꯥꯗꯕꯅꯤ ꯎꯗ꯭ꯔꯦ ꯅꯥꯈꯣ ꯕ꯭ꯂꯨ ꯄꯤꯖꯥꯗꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯂꯩꯌꯦꯕ ꯃꯤꯇꯩꯒꯤꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯁꯛ ꯎꯠꯂꯨꯒꯦ ꯍꯣꯏ ꯚꯥꯏ ꯃꯣꯕꯥꯏꯜꯗꯣ ꯀꯥꯏ ꯊꯝꯈ꯭ꯔꯕ ꯂꯩꯗꯔꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯁꯤ ꯁꯨꯝ ꯀꯩꯅꯣ ꯊꯥꯏꯗꯣ ꯅꯦꯠ ꯂꯩ ꯊꯥꯔꯛꯏꯅꯦ ꯏꯕꯥꯏ ꯄꯥꯏ ꯏꯕꯥꯏ ꯆꯦ ꯂꯩꯆꯝ ꯕꯥꯏ ꯑꯣꯏꯔꯨꯁꯦ ꯆꯦ ꯂꯩꯆꯝ ꯕꯥꯏ ꯍꯥꯏꯔꯣ ꯆꯦ ꯂꯩꯆꯝ ꯆꯠꯂꯣ ꯆꯠꯂꯣ ꯕꯥꯏ ꯑꯣꯏꯔꯨꯁꯦ ꯆꯦ ꯂꯩꯆꯝꯁꯦ ꯀꯔꯥꯏ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏ ꯑꯩꯅ ꯀꯔꯥꯏ ꯐꯥꯅ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯦ ꯂꯩꯆꯝ ꯆꯠꯂꯣ ꯆꯦ ꯂꯩꯆꯝ ꯕꯥꯏ ꯍꯥꯏꯔꯨꯁꯦ ꯆꯦ ꯂꯩꯆꯝ ꯀꯥꯏꯗ ꯀꯣꯏꯒꯦ ꯀꯣꯏꯔꯨꯔꯣ ꯆꯠꯂꯣꯁꯦ ꯕꯥꯏ ꯍꯥꯏꯔꯨꯁꯦ ꯌꯨ ꯄꯥ ꯁꯥꯎ ꯆꯦ ꯂꯩꯆꯝ ꯄꯨꯛ ꯊꯜꯂꯦ ꯀꯩꯅꯣ ꯆꯦ ꯂꯩꯆꯝ ꯆꯦ ꯂꯩꯆꯝꯅ ꯇꯨꯠ ꯍꯥꯏꯔꯦ ꯆꯦ ꯂꯩꯆꯝ ꯋꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯤꯗ ꯏꯄꯥꯅ ꯋꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯤꯗ ꯁꯥꯎꯕꯒꯤ ꯍꯥꯏ ꯅꯠꯇꯦꯕ ꯋꯥꯅꯦꯅ ꯍꯥꯏꯔꯤꯅꯤꯗ ꯆꯦ ꯂꯩꯆꯝ ꯕꯥꯏ ꯑꯣꯏꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦꯕ ꯕꯥꯏ ꯑꯣꯏꯔꯣꯕ ꯁꯦ ꯄꯨꯖꯧ ꯇꯨꯠ ꯏꯕꯥꯏ 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 ꯇꯨꯠ ꯍꯥꯏꯔꯦ ꯆꯦ ꯂꯩꯆꯝ ꯀꯩ ꯕꯥꯏ ꯑꯣꯏꯔꯣ ꯍꯥꯏꯔꯒ ꯇꯨꯠ ꯍꯥꯏ ꯀꯩꯒꯤꯅꯣ ꯂꯝꯐꯥꯁꯦ ꯀꯩꯅꯣ ꯃꯤꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡ ꯉꯝꯗꯦꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏ ꯚꯥꯏ ꯑꯣꯏꯔꯣ ꯍꯥꯏꯅꯤꯅꯦ ꯃꯤꯁꯨ ꯂꯩꯇꯕ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯒꯦ ꯚꯥꯏ ꯑꯣꯏꯔꯣ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯆꯦ ꯂꯩꯆꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯑꯩꯅ ꯑꯩꯅꯒ ꯆꯝꯅ ꯚꯥꯏ ꯑꯣꯏꯔꯣ ꯍꯥꯏꯕꯗꯨꯗ ꯁꯥꯎꯔꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯊꯨꯠꯀ ꯍꯥꯏꯔꯛꯑꯦ ꯆꯦ ꯂꯩꯆꯝ ꯚꯥꯏ ꯑꯣꯏꯔꯣ ꯚꯥꯏ ꯑꯣꯏꯔꯣ ꯚꯥꯏ ꯑꯣꯏꯔꯣ ꯍꯣꯏ ꯍꯣꯏ ꯇꯥꯔꯦ ꯌꯥꯔꯦ ꯑꯩ ꯈꯪꯉꯦ ꯉꯁꯤꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯁꯛ ꯑꯣꯠꯂꯨꯒꯦ ꯎꯠꯂꯨ ꯎꯠꯂꯨ ꯉꯁꯤꯒꯤ ꯁꯛ ꯎꯠꯀꯦꯔꯥ ꯀꯅꯥꯒꯤ ꯁꯛ ꯎꯠꯀꯦꯔꯥ ꯀꯣꯃꯦꯟꯁꯦ ꯂꯥꯛꯇꯦ ꯀꯣꯃꯦꯟ ꯆꯞꯈ꯭ꯔꯕ ꯀꯩꯅꯣ ꯂꯥꯛꯇꯦ ꯈꯪꯗꯦ ꯀꯣꯃꯦꯟꯁꯦ ꯀꯩꯗꯧꯔꯅꯣ ꯕꯥꯏ ꯕꯥꯏ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯆꯦ ꯂꯩꯁꯝ ꯆꯦ ꯂꯩꯁꯝꯁꯦ ꯌꯥꯝ ꯐꯠꯇꯕ ꯈꯜꯂꯤꯗ ꯆꯦ ꯂꯩꯁꯝ ꯑꯩꯅ ꯍꯥꯏꯔꯤꯁꯦ
ꯆꯦꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯩꯁꯦ ꯄꯨꯡ ꯕꯥꯔꯣꯕꯨ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯁꯦ ꯆꯦ ꯂꯩꯁꯝ ꯅꯪ ꯑꯩ ꯄꯨꯡ ꯕꯥꯔꯣꯕꯨ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯩꯒꯗ꯭ꯔꯕ ꯆꯦ ꯂꯩꯁꯝ ꯑꯩ ꯑꯗꯨꯒꯤ ꯁꯥꯎꯗꯦ ꯍꯥꯏꯕ ꯆꯦ ꯂꯩꯁꯝꯅ ꯂꯩꯔꯤꯗꯣ ꯀꯔꯤ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯄꯣꯊꯥꯔꯣ ꯍꯥꯏꯔꯕꯅꯤꯗ ꯑꯦꯜꯕꯤꯗꯅ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯣꯏ ꯅꯠꯇꯦ ꯃꯤ ꯑꯣꯏꯗꯣꯏ ꯅꯠꯇꯦꯕ ꯉꯥꯛꯇꯪ ꯌꯥꯎꯔꯦ ꯂꯣꯏꯔꯦ ꯆꯦ ꯂꯩꯁꯝ ꯀꯔꯤꯝ ꯈꯟꯗꯦꯕ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯗꯦ ꯑꯩꯒꯤꯗꯃꯛꯇ ꯑꯦꯜꯕꯤ ꯂꯥꯛꯇꯤꯁꯦ ꯑꯩ ꯀꯔꯤ ꯃꯣꯏꯗ ꯋꯥꯔꯧꯕ꯭ꯔꯕ ꯑꯗꯨꯅꯤꯅ ꯆꯦ ꯂꯩꯁꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯧꯕ ꯂꯩꯇꯦꯕ ꯆꯦ ꯂꯩꯁꯝ ꯂꯥꯛꯇꯦ ꯍꯥꯏꯅ ꯆꯦ ꯂꯩꯁꯝꯒꯤ ꯑꯦꯜꯕꯤ ꯑꯩ ꯌꯥꯎꯔꯣꯏꯗ꯭ꯔꯕ ꯑꯩ ꯁꯨꯝ ꯌꯥꯎꯅꯦꯕ ꯑꯩꯒꯤ ꯀꯔꯤ ꯇꯧꯕꯃꯟꯗꯣ ꯑꯩꯗꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯤꯅ ꯑꯩꯒꯤ ꯇꯧꯗꯕꯗꯣ ꯑꯩ ꯀꯔꯤꯝꯇꯃꯛꯇ ꯁꯥꯎꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨ ꯃꯁꯥꯅ ꯈꯪꯉꯅꯤ ꯃꯁꯥꯅ ꯈꯪꯉꯒ ꯑꯗꯨꯝ ꯂꯥꯛꯆꯖꯅꯤ ꯍꯥꯏꯕ ꯑꯗꯨꯗꯣ ꯑꯩꯗꯤ ꯑꯗꯨ ꯈꯜꯂꯦꯕ ꯆꯦ ꯂꯩꯁꯝ ꯑꯩ ꯃꯤꯅ ꯑꯩꯅ ꯃꯥꯒꯤ ꯌꯥꯎꯏ ꯅꯪꯅ ꯑꯩꯒꯤ ꯌꯥꯎꯔꯤ ꯅꯪꯒꯤ ꯌꯥꯎꯔꯗꯤ ꯑꯩꯅ ꯃꯥꯒꯤ ꯌꯥꯎꯅꯤ ꯑꯗꯨ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯂꯩꯇꯦꯕ ꯑꯗꯨ ꯋꯥꯈꯜꯗꯣ ꯑꯗꯨꯗꯃꯛꯇ ꯆꯦ ꯂꯩꯁꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯦ ꯂꯩꯁꯝ ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯛꯇꯪ ꯂꯥꯛꯑꯦ ꯈꯔ ꯅꯅꯥꯎꯒꯤꯗꯃꯛꯇ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯗꯨ ꯀꯔꯤꯝ ꯀꯔꯤ ꯋꯥꯔꯧꯅ ꯆꯦ ꯂꯩꯁꯝ ꯏꯉꯥꯡ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯇꯨꯝꯃꯣ ꯍꯥꯏꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯦ ꯂꯩꯁꯝꯅ ꯐꯠꯇꯕꯩꯗꯃꯛꯇ ꯍꯥꯏ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯦ ꯂꯩꯁꯝꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯕꯅꯤꯅ ꯁꯨꯝ ꯅꯪ ꯍꯌꯦꯡ ꯍꯦꯛꯇ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤꯅ ꯑꯗꯨꯒꯤꯗꯃꯛ ꯂꯥꯛꯇꯦ ꯂꯥꯛꯑꯣꯏ ꯂꯥꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏꯕ ꯀꯩꯅꯣ ꯂꯥꯛꯀꯦ ꯅꯪ ꯑꯗꯨ ꯉꯥꯡꯉꯤꯗꯣ ꯂꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯇ ꯆꯥꯕ ꯃꯤꯗꯨꯕꯨ ꯃꯤꯒꯤ ꯋꯥꯈꯜꯅꯤꯅꯦ ꯑꯗꯨꯗꯣ ꯀꯔꯤꯗꯃꯛꯇ ꯆꯦ ꯂꯩꯁꯝꯅ ꯆꯠꯂꯨ ꯑꯗꯨꯝ ꯐꯖꯅ ꯆꯠꯂꯨ ꯍꯥꯏꯗꯨꯁꯨ ꯆꯦ ꯂꯩꯁꯝꯅ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯩꯅꯗꯦꯗ ꯇꯥꯟꯒꯅꯨ ꯆꯦ ꯂꯩꯁꯝ ꯇꯥꯟꯒꯅꯨ ꯀꯥꯏ ꯇꯥꯟꯗꯣꯏꯅꯤ ꯑꯩꯗꯤ ꯃꯤ ꯂꯥꯛꯄꯒ ꯇꯥꯟꯗꯣꯏꯅꯤ ꯑꯩ ꯋꯥꯔꯧꯕ ꯀꯔꯤꯝ ꯂꯩꯇꯦ ꯆꯦ ꯂꯩꯁꯝ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯔꯝꯕ ꯑꯉꯥꯡꯕ ꯃꯇꯤꯗꯗꯤ 6% ꯆꯥꯔꯖ ꯂꯩꯔꯤ ꯉꯥꯛꯇꯪ ꯊꯥꯕꯅꯤ ꯆꯦ ꯂꯩꯁꯝ ꯈꯪꯗꯦꯗ ꯑꯦꯜꯕꯤꯁꯦ ꯊꯥꯅꯤꯡꯗꯕꯅꯤ ꯁꯨꯝ ꯉꯥꯛꯇꯪ ꯊꯥꯔꯤꯅꯤꯗ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯇꯕꯅꯤꯅ ꯉꯥꯛꯇꯪ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤ ꯑꯗꯨꯝ ꯊꯥꯔꯤꯅꯤꯅ ꯊꯥꯅꯤꯡ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯕ ꯑꯦꯜꯕꯤꯁꯦ ꯑꯗꯨ ꯁꯨꯝ ꯉꯥꯛꯇꯪ ꯊꯥꯔꯤꯅꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯅꯤꯅꯗꯤ ꯊꯥꯔꯤꯅꯤ ꯑꯦꯁ ꯅꯪ ꯁꯣꯝꯗ ꯁꯞꯄꯣꯔꯠ ꯇꯧꯗꯦꯗ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏ ꯅꯪꯁꯦ ꯊꯤꯠ ꯁꯞꯄꯣꯔꯠꯀ ꯇꯧꯕꯤꯗꯦ ꯑꯩ ꯅꯨꯄꯤꯁꯤ ꯆꯦ ꯂꯩꯁꯝ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯁꯞꯄꯣꯔꯠꯀ ꯇꯧꯕꯤꯗꯦꯕꯣ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯔꯒ ꯊꯥꯅꯨꯒ ꯍꯥꯏ ꯊꯥꯅꯨꯒ ꯍꯥꯏꯔꯦꯕ ꯅꯪ ꯊꯥꯅꯨ ꯍꯥꯏꯅꯨꯅꯦ ꯀꯥꯏ ꯑꯝꯇ ꯍꯥꯏꯔꯛꯏꯕ ꯑꯩꯅ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯪꯅ ꯊꯥꯅꯨ ꯅꯪ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯣ ꯑꯩ ꯅꯨꯄꯤꯗꯗꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗꯦꯗ ꯑꯩꯅ ꯊꯣꯡꯉꯨ ꯑꯗꯨ ꯊꯣꯡꯉꯨ ꯉꯁꯤ ꯏꯟꯖꯥꯡ ꯊꯣꯡꯉꯨ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯃꯥꯗ ꯑꯩꯅ ꯁꯦꯝꯃ ꯈꯣꯠꯂꯒ ꯄꯤꯔꯒꯅꯤ ꯃꯥꯅ ꯊꯣꯡꯗꯣꯏꯁꯦ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯁꯤ ꯊꯣꯡꯉꯒ ꯉꯁꯤ ꯍꯥꯎꯗꯨꯒ ꯉꯁꯤ ꯃꯨꯛꯕꯥꯡ ꯁꯦꯝꯗꯣꯏꯔꯥ ꯑꯁꯤ ꯊꯣꯡꯉꯒ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯐꯖꯒꯗ꯭ꯔꯥ ꯑꯗꯨ ꯊꯣꯡꯉ ꯐꯖꯕꯗꯤ ꯂꯩꯇꯦ ꯊꯣꯡꯕꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯊꯣꯡꯕꯤꯒꯅꯤ ꯁꯤ ꯁꯦꯝꯃꯒ ꯐꯖꯕꯗꯣ ꯑꯗꯨꯃ ꯈꯪꯗꯦꯕ ꯊꯣꯡꯕꯤꯒꯅꯤꯀꯣ ꯑꯗꯨꯗꯤ ꯆꯦ ꯂꯩꯁꯝ ꯊꯣꯡꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯉꯁꯤ ꯑꯣꯛ ꯂꯩꯁꯤꯔꯥ ꯌꯦꯟ ꯂꯩꯁꯤꯔꯥ ꯑꯗꯨ ꯁꯦꯝꯃꯒ ꯌꯦꯟꯗꯣ ꯀꯃꯥꯏꯅ ꯁꯦꯝꯃꯒ ꯐꯖꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯃꯒ ꯐꯖꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯦꯟꯗꯨ ꯀꯃꯥꯏꯅ ꯇꯥꯎꯍꯜꯂꯒ ꯐꯖꯒꯗ꯭ꯔꯥ ꯈꯣꯠꯂꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕꯗꯣ ꯑꯩꯅ ꯁꯦꯝꯃꯤꯅꯦꯕ ꯃꯥꯒꯤ ꯗꯤꯃꯥꯛ ꯅꯠꯇꯦ ꯑꯩꯒꯤ ꯗꯤꯃꯥꯛꯅ ꯁꯦꯝꯃꯤꯅꯦꯕ ꯁꯦꯝꯃꯒ ꯃꯥꯗ ꯁꯨꯝ ꯆꯥꯕꯗ ꯐꯝꯕꯗꯨꯅꯤ ꯃꯥꯅ ꯆꯥꯔꯅ ꯐꯝꯃꯤꯗꯣ ꯁꯦꯝꯕꯗꯤ ꯑꯩꯅ ꯂꯥꯏꯠꯇꯤꯡꯒ ꯑꯗꯨꯗꯒꯤ ꯔꯤꯡ ꯂꯥꯏꯠꯀ ꯄꯥꯜꯂꯒ ꯑꯗꯨꯄꯥꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯊꯥꯝꯅꯦꯜ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯑꯩꯅ ꯁꯦꯝꯃꯤꯅꯦ ꯑꯗꯨꯗꯣ ꯊꯣꯡꯕꯇꯅꯤ ꯃꯥ ꯊꯣꯡꯕꯗꯅꯤ ꯃꯥ ꯊꯣꯡꯉꯤ ꯑꯗꯩ ꯑꯗꯨꯅꯤ ꯏꯆꯦ ꯂꯩꯁꯝ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯅ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯌꯥꯝ ꯋꯥꯏꯑꯕ ꯊꯕꯛꯇꯤ ꯂꯥꯛꯑꯒ ꯁꯦꯝꯕ ꯈꯣꯠꯄ ꯕꯖꯥꯔ ꯇꯧꯔꯒ ꯑꯗꯨ ꯂꯥꯏꯁ꯭ꯔꯝꯅꯤꯅꯦ ꯅꯣꯏꯒꯤ ꯀꯩꯅꯣꯅꯤꯅꯦ ꯁꯥꯒꯩꯅꯤꯅꯦ ꯆꯦ ꯂꯩꯁ꯭ꯔꯝ ꯑꯩꯒꯤ ꯅꯨꯄꯤꯁꯨꯅꯦ ꯂꯥꯏꯁ꯭ꯔꯝꯅꯤ ꯆꯦ ꯂꯩꯁ꯭ꯔꯝ ꯅꯣꯛꯈ꯭ꯔꯦ
ꯇꯥꯎ ꯊꯥꯎ ꯊꯥꯎ ꯑꯩ ꯑꯁꯥ ꯒꯣꯇ꯭ꯔꯗꯣ ꯌꯨꯄꯥꯒꯤ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯀꯣ ꯑꯩ ꯍꯥ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏ ꯅꯪ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯗꯣ ꯅꯪꯁꯤꯅ ꯑꯗꯨꯝ ꯉꯥꯡꯂꯩꯕꯗꯣ ꯑꯩ ꯅꯨꯡꯁꯤꯗꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯡꯕ ꯃꯤꯅꯤꯅꯦ ꯐꯠꯇꯦ ꯒꯣꯇ꯭ꯔ ꯀꯔꯤꯅꯣ ꯑꯆꯦ ꯖꯦꯠ ꯂꯥꯏꯁ꯭ꯔꯝ ꯅꯣꯏ ꯀꯔꯤꯅꯣ ꯒꯣꯇ꯭ꯔꯣ ꯀꯔꯤꯅꯣ ꯍꯪꯉꯦ ꯅꯪꯗꯤ ꯈꯪꯕꯨ ꯈꯪꯉꯝꯃꯣꯏ ꯆꯦ ꯒꯣꯇ꯭ꯔ ꯂꯥꯏꯁ꯭ꯔꯝ ꯒꯣꯇ꯭ꯔꯣ ꯖꯦꯠ ꯀꯩꯅꯣ ꯍꯥꯏꯅꯣ ꯒꯣꯇ꯭ꯔꯣ ꯀꯩꯅꯣ ꯖꯦꯠ ꯀꯔꯤꯅꯣ ꯑꯋꯥꯡ ꯀꯩꯅꯣ ꯈꯥ ꯀꯩꯅꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯑꯋꯥꯡ ꯈꯥ ꯅꯠꯇꯦ ꯎꯃꯥ ꯑꯗꯨꯒ ꯅꯪꯒ ꯁꯤꯗꯣꯔꯦ ꯆꯥꯡꯅ ꯅꯪꯒ ꯑꯩꯒ ꯖꯦꯠ ꯃꯥꯟꯅꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯒꯣꯇ꯭ꯔ ꯃꯥꯟꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅꯤ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯒꯣꯇ꯭ꯔꯣ ꯍꯥꯏꯔꯣ ꯒꯣꯇ꯭ꯔ ꯖꯦꯠ ꯑꯗꯨ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯅꯣꯏ ꯃꯇꯝꯗ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯝ ꯂꯥꯏꯁ꯭ꯔꯝꯒ ꯇꯣꯉꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯂꯥꯏꯁ꯭ꯔꯝꯁꯦ ꯂꯥꯏꯁ꯭ꯔꯝꯗ ꯉꯥ ꯍꯦꯟꯅꯕ ꯍꯦꯟꯅꯗꯕ ꯂꯩꯌꯦꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯅꯣꯏꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯂꯥꯏꯁ꯭ꯔꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏꯁ꯭ꯔꯝꯅꯤꯅ ꯎꯝ ꯑꯩꯈꯣꯏꯒꯤꯗꯤ ꯖꯦꯠꯅꯅꯦ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯈꯨꯃꯟ ꯖꯦꯠꯅ ꯈꯨꯃꯟ ꯎꯝ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯑꯁꯥ ꯃꯣꯙꯨ ꯀꯣꯏꯂꯥ ꯌꯨꯄꯥꯒꯤ ꯖꯦꯠꯅ ꯁꯞꯄꯣꯔꯠ ꯃꯣꯙꯨ ꯇꯧꯕ ꯀꯣꯏꯂꯥ ꯑꯁꯥ ꯃꯙꯨ ꯀꯩꯂꯥ ꯍꯥꯏ ꯃꯣꯏ ꯑꯗꯨꯅꯤꯅꯦ ꯍꯣꯏ ꯃꯥ ꯃꯤ ꯊꯨꯡꯅꯩꯅꯦ ꯑꯗꯨꯗꯤ ꯍꯥ ꯃꯤꯗꯣꯏꯗꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯉꯥ ꯍꯦꯟꯅꯔꯝꯒꯅꯤ ꯑꯁꯥ ꯃꯙꯨ ꯀꯨꯂꯣ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯦ ꯃꯣꯙꯨ ꯃꯙꯨ ꯀꯣꯏꯂꯥ ꯀꯨꯂꯣꯔꯣ ꯑꯥ ꯑꯗꯨ ꯑꯩꯁꯨ ꯀꯩꯅꯣ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯅꯪ ꯅꯁꯥꯒꯤꯕꯨ ꯑꯩ ꯀꯩꯅꯣ ꯃꯙꯨ ꯀꯩꯂꯣꯔꯅ ꯀꯔꯤ ꯀꯩꯅꯣ ꯅꯣꯏꯗꯤ ꯍꯤꯖꯝꯅꯤꯅ ꯑꯩꯅ ꯍꯤꯖꯝꯅꯤ ꯃꯙꯨ ꯀꯩꯂꯣꯔꯣ ꯑꯩꯁꯦ ꯑꯩ ꯈꯪꯖꯕ꯭ꯔꯣ ꯑꯩꯅ ꯅꯣꯏꯗꯤ ꯀꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯏꯔꯦ ꯈꯨꯃꯟꯅꯤ ꯍꯥꯏ ꯈꯨꯃꯟꯅꯤ ꯍꯥꯏ ꯃꯣꯏ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯈꯨꯃꯟꯅꯤ ꯍꯥ ꯑꯩꯈꯣꯏ ꯈꯨꯃꯟ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯏꯅꯦ ꯑꯗꯨꯏꯗꯤ ꯑꯣ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯏꯍꯦ ꯅꯅꯥꯎ ꯅꯨꯄꯤꯒ ꯅꯪꯒ ꯍꯦꯡꯗꯤꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯅꯣꯛꯀꯅꯨꯍꯦ ꯅꯪꯕꯣ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯅ ꯅꯅꯥꯎ ꯅꯨꯄꯤ ꯊꯣꯛꯑꯦ ꯑꯁꯥ ꯀꯧꯅꯨ ꯅꯅꯥꯎ ꯅꯨꯄꯤ ꯀꯧ ꯃꯣꯏ ꯀꯗꯥꯏꯒꯤꯅꯣ ꯍꯪꯉꯨꯅꯦ ꯃꯣꯏꯁꯤꯕꯨ ꯁꯤꯜꯆꯔꯒꯤꯅꯤꯅꯦ ꯁꯤꯜꯆꯔ ꯖꯒꯥ ꯂꯩꯅ ꯁꯨꯅꯥꯏ ꯂꯩ ꯁꯨꯅꯥꯏ ꯁꯣꯅꯥꯏ ꯕ꯭ꯔꯤꯖ ꯂꯩ ꯁꯣꯅꯥꯏꯒꯤꯅꯤ ꯕꯣꯟꯇꯦꯔꯥꯄꯨꯔ ꯂꯩ ꯕꯥꯝ ꯑꯖꯤꯒꯤ ꯈꯪꯗ꯭ꯔꯦ ꯑꯁꯥꯏꯗ ꯅꯣꯛꯈ꯭ꯔꯦ ꯑꯥꯔꯒꯤꯗꯤ ꯀꯩꯅꯣ ꯃꯁꯥꯒꯤ ꯁꯥꯒꯩ ꯑꯩꯁꯨ ꯈꯪꯅꯕꯅꯤ ꯏꯁꯥꯕꯨ ꯏꯁꯥꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏꯒꯤꯗꯤ ꯍꯤꯖꯝꯅꯤꯅ ꯑꯗꯨꯏꯗꯤ ꯅꯣꯏꯒꯤ ꯆꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯀꯔꯤ ꯍꯥꯏ ꯇꯥꯔꯕ ꯈꯨꯃꯟꯅꯤ ꯃꯣꯙꯨ ꯑꯗꯨꯒꯒꯤ ꯀꯣꯏꯂꯥ ꯃꯙꯨ ꯀꯨꯜꯂꯣ ꯍꯥꯏꯕꯅꯤ ꯃꯥꯅꯤ ꯈꯪꯗꯦ ꯃꯙꯨ ꯑꯩꯈꯣꯏ ꯀꯨꯜꯂꯣ ꯁꯤꯜꯆꯔꯗ ꯃꯤ ꯃꯌꯥꯝ ꯂꯩꯅ ꯁꯤ ꯂꯥꯏꯁ꯭ꯔꯝ ꯅꯣꯏ ꯃꯤ ꯃꯇꯧ ꯑꯣꯏꯔꯦꯅꯦ ꯁꯣꯅꯥꯏ ꯆꯟꯗ꯭ꯔꯄꯨꯔꯒꯤꯅꯤ ꯆꯟꯗ꯭ꯔꯄꯨꯔꯗ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔ ꯆꯠꯂꯨꯔꯦ ꯁꯨꯅꯥꯏ ꯔꯥꯝꯄꯨꯔ ꯆꯠꯂꯦ ꯁꯣꯅꯥꯏ ꯆꯟꯗ꯭ꯔꯄꯨꯔꯒꯤꯅꯤ ꯍꯥꯏ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯅꯣꯏꯒ ꯃꯤ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯏ ꯁꯥꯒꯩꯗ ꯑꯗꯣ ꯆꯠꯂꯝꯃꯅꯤꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯑꯣꯏꯉꯩꯗꯤ ꯃꯤ ꯊꯨꯡꯅꯩꯅ ꯍꯧꯖꯤꯛꯇꯤ ꯏꯆꯦꯗꯣ ꯑꯇꯣꯞꯄꯗ ꯆꯠꯂꯝꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥ ꯑꯇꯣꯞꯄ ꯁꯥꯒꯩ ꯃꯇꯣꯝ ꯑꯣꯏꯈ꯭ꯔꯦ ꯃꯁꯥꯒꯩ ꯑꯗꯩ ꯑꯣꯏꯔꯦꯕ ꯑꯩꯁꯨ ꯂꯤꯂꯥ ꯍꯥꯏꯁꯦ ꯅꯤꯄꯥ ꯌꯨꯝꯗ ꯈꯔ ꯇꯣꯉꯥꯟꯕꯅꯤ ꯌꯨꯝꯒꯤ ꯄꯣꯠꯅ ꯇꯣꯉꯥꯟꯕꯅꯤ ꯃꯄꯥꯟꯒꯤ ꯄꯣꯠꯅ ꯇꯣꯉꯥꯟꯕꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤ ꯁꯤꯗ ꯐꯝ ꯂꯩꯁꯦ ꯍꯥꯏꯔꯣ ꯑꯗꯣ ꯅꯪꯁꯦ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯕꯤꯌꯦꯅ ꯀꯩ ꯇꯧꯗꯣꯏꯕ ꯆꯟꯗ꯭ꯔꯄꯨꯔ ꯀꯅꯥꯗ ꯆꯠꯂꯤꯕ ꯆꯟꯗ꯭ꯔꯄꯨꯔ ꯀꯅꯥꯏꯗ ꯆꯠꯂꯤꯕ ꯍꯥꯏꯕ ꯆꯟꯗ꯭ꯔꯄꯨꯔ ꯅꯠꯇꯦꯍꯦ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔꯗ ꯍꯥꯏꯅꯦ ꯁꯣꯅꯥꯏ ꯆꯟꯄꯨꯔꯗꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯆꯦ ꯅꯦꯅꯦ ꯂꯥꯏꯁ꯭ꯔꯝ ꯍꯣꯏ ꯂꯩ ꯃꯣꯏ ꯅꯤꯅꯦ ꯂꯩ ꯍꯥꯏ ꯕꯥꯝ ꯀꯔꯤ ꯀꯥꯏꯗ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔꯗ ꯑꯃ ꯂꯩꯔꯦꯅ ꯎꯝ ꯑꯗꯨꯒꯩꯗꯤ ꯕꯥꯝ ꯔꯥꯝꯄꯨꯔꯗ ꯑꯃ ꯂꯩꯔꯦꯅ ꯎꯝ ꯑꯗꯨꯒꯩꯒꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯕꯣꯟ ꯇꯦꯔꯥꯄꯨꯔꯗꯁꯨ ꯂꯩ ꯎꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯏꯗꯣ ꯀꯥꯏ ꯆꯠꯂꯨꯏꯕ ꯑꯩꯈꯣꯏ ꯆꯠꯂꯨꯏꯗꯣ ꯀꯥꯃꯨꯉꯣ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔꯗꯣ ꯅꯦꯅꯦ ꯍꯣꯏ ꯆꯠꯂꯨꯏꯗꯣ ꯄꯄꯥꯒꯤ ꯃꯣꯏ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯨꯏꯅꯦ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯄꯄꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯎꯝ ꯀꯩꯅꯣꯗ ꯀꯔꯤꯌꯦ ꯑꯗꯨꯅ ꯕꯥꯝ ꯃꯥꯂꯨꯒ꯭ꯔꯥꯝꯗꯣ ꯎꯝ ꯁꯤꯜꯆꯔ ꯕꯥꯝ ꯃꯥꯂꯨꯒ꯭ꯔꯥꯝ ꯀꯅꯥꯏꯗ ꯆꯠꯂꯨꯏꯕ ꯆꯟꯄꯨꯔ ꯍꯥꯏ ꯋꯥꯅꯤ ꯆꯟꯗ꯭ꯔꯄꯨꯔꯗꯗꯤ ꯆꯠꯇꯦꯗ ꯆꯟꯗꯄꯨꯔ ꯆꯠꯇ꯭ꯔꯤꯗ ꯆꯦ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔ ꯍꯥꯏꯕ ꯑꯩꯅꯅꯦ ꯂꯥꯏꯁ꯭ꯔꯝꯗ ꯑꯣꯟꯈꯤꯕ ꯑꯩꯅꯅꯤ ꯑꯩꯅ ꯂꯥꯏꯁ꯭ꯔꯝꯗ ꯑꯣꯟꯈꯤꯕ ꯑꯣ ꯂꯥꯏꯁ꯭ꯔꯝꯗ ꯑꯣꯡꯉꯤꯕ ꯃꯥ ꯂꯥꯏꯁ꯭ꯔꯝꯗ ꯁꯥꯒꯩꯗ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯉꯤꯕ ꯁꯥꯒꯩꯗ ꯑꯣꯡꯉꯤꯕ ꯑꯠꯆꯥ ꯑꯠꯆꯥ ꯑꯗ ꯑꯩꯗꯤ ꯆꯦ ꯀꯩꯗꯧꯗꯣꯏꯕ ꯍꯧꯖꯤꯛ ꯋꯥꯏ ꯐꯥꯏ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦꯍꯦ ꯂꯥꯛꯑꯦ ꯋꯥꯏ ꯐꯥꯏ ꯂꯥꯛꯑꯦ ꯃꯈꯥꯏ ꯋꯥꯔꯤ ꯀꯔꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯁꯨꯅꯥꯏ ꯆꯟꯗ꯭ꯔꯄꯨꯔꯒꯤꯗꯣ ꯁꯨꯅꯥꯏ ꯆꯟꯗ꯭ꯔꯄꯨꯔ ꯍꯥꯏꯔ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔ ꯍꯥꯏꯅꯦ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯅꯤ ꯍꯥꯏ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔ ꯆꯟꯗ꯭ꯔꯄꯨꯔ ꯅꯠꯇꯦ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯅꯤ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯅꯣꯏ ꯁꯣꯅꯥꯏ ꯄꯣꯅꯥꯏꯒ ꯅꯪ ꯆꯠꯂꯨꯏꯗꯨꯗꯤ ꯑꯩ ꯁꯣꯅꯥꯏ ꯆꯠꯂꯨꯏꯅꯤꯅ ꯑꯗꯨ ꯑꯩ ꯀꯥꯕꯨꯡꯉꯣ ꯆꯠꯂꯨꯏ ꯑꯇꯩ ꯈꯪꯗꯦ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔꯗ ꯅꯪꯅꯦ ꯑꯩꯅꯦ ꯎꯝ ꯑꯩꯈꯣꯏ ꯆꯠꯂꯨꯏꯗꯨꯗꯤ ꯅꯣꯏ ꯇꯥꯆꯧꯒ ꯆꯠꯂꯨꯏꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯑꯌꯨꯛꯇ ꯑꯁ
ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯝꯕꯤꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏ ꯀꯔꯤ ꯑꯣꯜꯂꯝꯒꯅꯤ ꯈꯪꯗꯦꯍꯦ ꯀꯨꯏꯔꯦꯍꯦ ꯃꯥꯏ ꯄꯦꯝꯃ ꯁꯤꯜꯆꯔ ꯗꯨꯒꯩ ꯑꯗꯨ ꯆꯠꯇ꯭ꯔꯤ ꯂꯝꯕꯤꯗꯣ ꯐꯖꯔꯝꯃꯅꯤ ꯍꯧꯖꯤꯛ ꯗꯨꯒꯩ ꯆꯠꯇ꯭ꯔꯤ ꯍꯥꯏꯕ ꯏꯃꯨꯡꯒ ꯆꯠꯂꯒ ꯀꯣꯏꯃꯦꯟ ꯄꯥꯕ ꯂꯥꯛꯎꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯁꯤ ꯆꯥꯛꯁꯨ ꯆꯥꯗꯣꯏꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯍꯥꯏꯕ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯗ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔ ꯆꯠꯂꯤꯗꯣ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯒꯤꯗꯣ ꯍꯥꯏꯗꯣ ꯑꯗꯣ ꯃꯀꯨꯕꯣꯛꯇꯣ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯍꯦ ꯁꯣꯅꯥ ꯆꯥꯟꯄꯨꯔꯒꯤꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯣꯖꯤꯠ ꯀꯧꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯦꯅꯦꯒꯤ ꯃꯋꯥꯗꯣ ꯑꯣꯖꯤꯠ ꯀꯧꯏ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯥ ꯑꯣꯖꯤꯠ ꯑꯃ ꯀꯧꯋꯦ ꯅꯨꯄꯤ ꯑꯃ ꯑꯣ ꯁꯥꯟꯅꯔꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯁꯥꯟꯅꯔꯣ ꯋꯥꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯈ꯭ꯔꯣ ꯀꯥꯡ ꯆꯤꯛꯑꯦ ꯀꯩ ꯍꯥꯏꯅꯣ ꯑꯇꯩ ꯊꯥꯔꯛꯈꯤꯗꯔꯦ ꯃꯤ ꯍꯣ ꯑꯅꯤꯅꯤ ꯀꯅꯥꯅꯣ ꯍꯣꯏꯅꯦ ꯍꯥꯏꯌꯦ ꯈꯪꯗꯕ ꯀꯩꯅꯣ ꯍꯣꯏꯅꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯍꯥꯏꯔꯤꯗꯣ ꯍꯣꯏꯅꯦ ꯀꯔꯥꯏ ꯁꯣꯅꯥꯏ ꯆꯥꯟꯄꯨꯔꯒꯤꯗꯣ ꯆꯥꯟꯄꯨꯔꯒꯤꯗꯣ ꯀꯅꯥꯅꯣꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯗꯣ ꯎꯝ ꯃꯄꯥꯗꯣ ꯑꯗꯨꯝ ꯃꯥꯏꯕꯒ ꯁꯥꯕꯅꯤ ꯁꯤꯈꯔꯦ ꯀꯨꯏꯔꯦ ꯑꯩꯁꯨ ꯁꯦ ꯀꯨꯏꯔꯦꯗ ꯃꯥꯏ ꯋꯥꯔꯤꯁꯤꯗꯤ ꯀꯔꯤ ꯑꯥ 2000 ꯀꯌꯥꯒꯤꯅꯣ ꯑꯩꯒ 13 ꯃꯥꯒ 14 ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯥꯏꯒꯤ ꯋꯥꯔꯤꯅꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏ ꯆꯍꯤ ꯅꯤꯄꯥꯜ ꯃꯥꯄꯜ ꯁꯨꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒ ꯂꯥꯛꯑꯝꯕ ꯋꯥꯔꯤꯅꯤꯗ ꯏꯁ ꯑꯩꯒ ꯃꯥꯒ ꯆꯠꯂꯤꯅꯤ ꯁꯤꯜꯆꯔꯗ ꯆꯠꯂꯒ ꯑꯗꯨꯒ ꯀꯣꯏ ꯆꯠꯂꯤꯅꯤꯅꯦ ꯑꯣ ꯑꯣ ꯍꯥꯏꯔꯦ ꯑꯣ ꯍꯥꯏꯔꯦ ꯆꯦ ꯂꯛꯁꯃꯤ ꯚꯥꯏ ꯑꯣꯏꯔꯣꯁꯦ ꯌꯦꯡꯒꯦꯁꯦ ꯚꯥꯏ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯚꯥꯏ ꯑꯣꯏꯔꯣ ꯌꯦꯡꯒꯦ ꯂꯣꯏꯔꯦ ꯃꯥꯏ ꯄꯦꯝꯃ ꯁꯨꯝ ꯚꯥꯏ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯚꯥꯏ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯃꯤ ꯋꯥꯔꯤ ꯇꯥꯔ ꯅꯣꯛ ꯁꯤꯅꯤ ꯑꯥꯔꯖꯦ ꯋꯥꯔꯤ ꯇꯥꯕ ꯅꯣꯛꯑꯝꯒꯅꯤ ꯑꯣ ꯆꯦ ꯂꯛꯁꯃꯤ ꯚꯥꯏ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯚꯥꯏ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯃꯤꯅ ꯀꯔꯥꯏ ꯚꯥꯏ ꯍꯥꯏꯅꯨ ꯑꯩꯅꯗꯤ ꯚꯥꯏ ꯍꯥꯏꯔꯣ ꯚꯥꯏ ꯇꯧꯕ ꯚꯥꯏ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯍꯦ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯇꯦꯂꯦꯁꯝꯒ ꯑꯩꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯂꯛꯁꯃꯤ ꯚꯥꯏ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯚꯥꯏ ꯍꯥꯏꯔꯣ ꯌꯦꯡꯒꯦꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯁ ꯃꯤꯅ ꯀꯣꯃꯦꯟ ꯇꯧꯕ ꯍꯩꯕ꯭ꯔꯣ ꯍꯥꯏ ꯑꯩꯗꯤ ꯚꯥꯏ ꯇꯧꯕ ꯍꯩꯕ꯭ꯔꯣ ꯌꯦꯡꯒꯦ ꯍꯥꯏꯅꯤ ꯇꯨ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯇꯨ ꯂꯛꯁꯃꯤ ꯀꯥꯡ ꯍꯤꯗꯥꯛ ꯒꯨꯔ ꯒꯨꯔ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯚꯥꯏ ꯑꯩꯗꯤ ꯐꯅꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏ ꯆꯦ ꯂꯛꯁꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯤꯅ ꯊꯦꯡꯉꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯈꯣ ꯃꯤ ꯂꯥꯛꯇꯣꯔꯤꯅꯦ ꯋꯥꯊꯤ ꯆꯠ ꯁꯣꯟꯗꯅꯤ ꯀꯅꯥꯅꯣ ꯊꯣꯡꯅꯩ ꯌꯦꯡꯉꯨ ꯑꯩ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯧꯒꯦ ꯆꯥꯛ ꯄꯤꯔꯛꯑꯣ ꯂꯥꯝꯂꯕꯣ ꯂꯥꯝꯗꯤ ꯆꯥꯛꯀ ꯀꯥꯏ ꯂꯥꯝꯗꯣꯏꯅꯣ ꯆꯦ ꯂꯛꯁꯃꯤ ꯆꯥꯛꯀ ꯂꯥꯝꯗꯦꯗ ꯑꯩ ꯑꯩꯗꯤ ꯂꯥꯝꯃꯦ ꯑꯃ ꯂꯥꯝꯃꯦ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯍꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯔꯤꯒꯤ ꯆꯥꯗꯕꯗꯣ ꯉꯁꯥꯏ ꯆꯄꯣꯟꯒ ꯍꯅꯤꯖꯣꯝꯒ ꯃꯦꯠ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯒꯦꯁ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯈꯔ ꯍꯣꯖꯨꯝ ꯑꯣꯏꯍꯜꯂꯦ ꯑꯗꯩ ꯋꯥꯔꯦ ꯏꯁꯥꯁꯦ ꯅꯪ ꯆꯥꯛ ꯄꯨꯔꯛꯏꯔꯣ ꯁꯤꯒ ꯍꯥꯏꯁꯦ ꯑꯣꯃꯥ ꯏꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯏꯉꯥꯡꯅ ꯁꯣꯝꯗ ꯃꯣꯕꯥꯏꯜ ꯌꯦꯡ ꯂꯩꯔꯤꯕ ꯏꯟꯉꯥꯡ ꯆꯥ ꯂꯣꯏꯔꯦ ꯃꯥꯁꯦ ꯐꯦꯟ ꯊꯥꯎ ꯍꯥꯏ ꯌꯦꯡ ꯂꯩ ꯃꯣꯕꯥꯏꯜ ꯌꯦꯡꯉꯗꯤ ꯀꯗꯥꯏ ꯅꯨꯡꯉꯥꯏ ꯊꯥꯗꯣꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯅꯪꯁꯨ ꯆꯦꯅꯦꯜ ꯑꯃ ꯆꯦ ꯂꯛꯁꯃꯤ ꯐꯦꯇꯤꯒꯤ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯍꯜꯂꯒꯦ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯏ ꯑꯁꯥꯏꯅꯦ ꯆꯦꯅꯦꯜꯗ ꯑꯁꯥꯒꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯤꯔꯒꯦ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯖꯤꯟꯁꯅꯨ ꯃꯥꯁꯨ ꯅꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏ ꯂꯩꯖꯒꯅꯤ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯃꯥ ꯑꯁꯥꯅ ꯉꯥꯏꯔꯤ ꯉꯥꯏꯔꯤꯅꯤꯅꯦ ꯏꯇꯨꯅꯤꯅ ꯉꯥꯏꯔꯤꯅꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯇꯅꯤꯗ ꯏꯆꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯏꯁ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯥꯏꯕꯤꯔꯤꯅꯤ ꯈꯟꯅꯔꯁꯨ ꯀꯩꯒ ꯌꯦꯟꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯐꯥꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯁꯨ ꯃꯥ ꯊꯦꯝꯕꯤꯔꯣꯏ ꯑꯩꯅ ꯍꯪꯒꯠ ꯊꯦꯝꯕꯤ ꯇꯥꯕ ꯃꯁꯝꯁꯦ ꯄꯥꯏꯔ ꯑꯩꯗꯤ ꯍꯤꯔꯣꯅꯤ ꯀꯩꯅꯣ ꯍꯤꯔꯣꯅꯤ ꯀꯗꯥꯏꯗꯩ ꯔꯣꯗꯇ ꯆꯠꯂꯨꯅꯤ ꯖꯒꯥ ꯅꯥꯟꯊꯣꯛꯑꯒ ꯃꯤ ꯍꯣꯏ ꯂꯥꯛꯕ ꯑꯃ ꯐꯪꯖꯜꯂꯦ ꯀꯔꯤ ꯍꯣꯏ ꯐꯥꯏꯜ ꯋꯥꯏ ꯀꯔꯤ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕ ꯍꯣꯏ ꯄꯥꯏꯍꯜꯂꯨ ꯋꯥꯏ ꯄꯥꯏꯍꯟꯒꯦ ꯋꯥ ꯉꯥꯡꯒ ꯍꯩꯇꯕꯒ ꯄꯥꯏꯍꯟꯒꯦ ꯃꯤ ꯑꯅꯤ ꯂꯩ ꯑꯃ ꯀꯅꯥ ꯂꯨꯝꯃꯤꯅꯣ ꯈꯪꯗꯦ ꯀꯅꯥꯅ ꯂꯨꯝꯃꯤ ꯂꯨꯝꯃꯩ ꯅꯪ ꯂꯨꯝꯃꯨ ꯕꯣꯂ ꯀꯊꯥ ꯂꯨꯝꯃꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯁꯤꯅꯀꯣ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯒ ꯋꯥꯔꯤ ꯇꯥꯁꯤ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤꯗꯨ ꯅꯣꯏ ꯀꯥꯡ ꯆꯤꯛꯇꯕꯩꯗꯃꯛꯇ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤꯁꯤ ꯎꯔꯕ ꯃꯌꯥꯝ ꯀꯥꯡ ꯆꯤꯛꯇꯕꯩꯗꯃꯛꯇ ꯑꯩ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯊꯥꯔꯛꯎꯁꯦ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯎꯔꯕ ꯀꯥꯡ ꯍꯤꯗꯥꯛꯅꯤ
ꯂꯥꯎ ꯂꯥꯎ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤ ꯅꯣꯏ ꯆꯤꯟꯇꯥ ꯇꯧꯅꯨ ꯅꯦꯠ ꯄꯦꯛꯁꯨ ꯍꯟꯕꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯁꯥꯅ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯈꯤꯕꯣ ꯀꯩꯅꯣ ꯅꯪ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯣ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯐꯣꯏ ꯍꯥꯏꯗꯣ ꯅꯨꯡꯁꯤꯕꯤꯗ ꯃꯁꯝ ꯐꯣꯏꯅꯤ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯇꯧꯔꯛꯀꯦ ꯅꯀꯣ ꯃꯁꯝ ꯐꯣꯏꯕꯩ ꯄ꯭ꯔꯦꯡ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯁꯦꯝꯃꯛꯀꯦ ꯃꯆꯤꯟꯅ ꯑꯩꯒꯤ ꯁꯤ ꯏꯉꯥꯡꯅꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯏꯉꯥꯡꯅꯤꯅꯦ ꯑꯁꯥꯅ ꯀꯩꯅꯣꯝꯃ ꯍꯥꯏꯈ꯭ꯔꯦ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯏꯉꯥꯡ ꯃꯥꯜꯂꯤꯗ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯃꯃꯥꯏꯁꯦ ꯏꯆꯥꯎ ꯆꯥꯎꯔꯦ ꯑꯩꯗꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪꯗꯤ ꯏꯆꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤꯅꯦ ꯅꯉꯣꯟꯗ ꯄꯥꯈꯪ ꯍꯥꯏ ꯀꯧꯏ ꯎꯗ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯨꯄꯥ ꯄꯥꯈꯪ ꯍꯥꯏ ꯀꯧꯏ ꯎꯗ꯭ꯔꯣ ꯅꯪꯗꯤ ꯑꯩꯅ ꯄꯥꯈꯪ ꯁꯥꯅꯤꯡꯕꯒ ꯑꯗꯨꯅꯤ ꯄꯥꯈꯪꯅꯤ ꯑꯩꯗꯤ ꯏꯆꯦ ꯁꯤꯜꯆꯔꯗꯩ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯌꯦꯡꯉꯣ ꯑꯦꯁ ꯂꯣꯜꯍꯜꯂꯒꯦꯁꯦ ꯑꯩ ꯐꯝꯅ ꯅꯨꯡꯉꯥꯏꯆꯥ ꯂꯩꯒꯦ ꯑꯣꯟꯗ ꯉꯥꯎꯕ ꯃꯤꯁꯨ ꯂꯩꯔꯤ ꯀꯩꯅꯣ ꯏꯆꯦ ꯂꯩꯁꯥ ꯅꯪ ꯆꯥꯖꯅꯤ ꯄꯣꯍꯥ ꯃꯅꯨꯡꯗ ꯅꯝꯁꯤꯟꯖꯅꯤ ꯈꯪꯕ ꯍꯥꯠꯇꯣꯛꯆꯅꯤ ꯑꯩꯉꯣꯟꯗ ꯉꯥꯎꯕ ꯃꯤꯒ ꯂꯩꯒ ꯑꯩꯁ ꯂꯩ ꯀꯩꯅꯣ ꯀꯩꯅꯣ ꯏꯄꯥ ꯄꯥꯈꯪꯅꯤ ꯑꯁꯥꯏ ꯎꯔꯕ ꯍꯥꯏꯁꯤ ꯎꯔꯕ ꯆꯨꯝꯗ꯭ꯔꯥ ꯏꯄꯥ ꯄꯥꯈꯪꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨꯗꯤ ꯐꯥꯒꯤ ꯇꯧꯔꯤꯅꯤꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯈꯪꯉꯦ ꯄꯥꯈꯪ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯑꯗꯨꯝ ꯆꯠꯈꯔꯦ ꯅꯪꯅ ꯄꯥꯈꯪ ꯍꯥꯏꯕꯗꯨꯒ ꯆꯠꯈꯔꯦ ꯁꯥꯎꯅ ꯆꯠꯈꯔꯦ ꯁꯥꯎꯖꯈꯔꯦ ꯏꯄꯥ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗ ꯁꯥꯎꯖꯈꯔꯦ ꯅꯨꯄꯥ ꯄꯥꯈꯪꯅꯤ ꯑꯁꯥꯏ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯄꯥ ꯄꯥꯈꯪꯅꯤꯅꯦ ꯃꯤꯅ ꯀꯔꯤ ꯍꯥꯏ ꯏꯉꯥꯡꯅꯤ ꯍꯥꯏ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯗꯤ ꯍꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯏꯉꯥꯡꯅꯤꯗꯤ ꯃꯨꯕꯥꯏꯜꯗ ꯌꯦꯡꯕꯗꯣ ꯑꯉꯥꯡ ꯃꯥꯜꯂꯤ ꯀꯩꯅꯣ ꯈꯣꯠꯂꯦ ꯃꯣꯕꯥꯏꯜ ꯑꯁꯦꯡꯕꯗ ꯌꯦꯡꯉꯁꯨ ꯏꯉꯥꯡꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯃꯌꯥꯡꯗꯣ ꯈꯔ ꯀꯪꯉꯦ ꯑꯗꯨꯅ ꯑꯉꯥꯡ ꯃꯥꯜꯂꯤꯕ ꯁꯛꯁꯨ ꯐꯖꯩꯁꯤꯗꯤ ꯁꯛꯁꯨ ꯐꯖꯩ ꯄꯤꯁꯨꯝꯁꯨ ꯐꯖꯩ ꯂꯣꯏ ꯐꯖꯩꯁꯤꯗꯤ ꯂꯣꯏ ꯀꯩꯅꯣ ꯐꯖꯩ ꯁꯛꯅ ꯆꯥ ꯌꯥꯕ꯭ꯔꯣ ꯁꯛꯅ ꯆꯥꯗ꯭ꯔꯁꯨ ꯃꯤꯅ ꯎꯔꯁꯨ ꯀꯔꯤ ꯑꯁꯤꯗꯤ ꯀꯔꯤ ꯑꯁ ꯐꯖꯩꯌꯦ ꯐꯖꯩ ꯍꯥꯏꯅ ꯀꯩꯗꯧꯗꯣꯏꯕ ꯁꯛꯇꯣ ꯑꯁꯥ ꯌꯦꯡꯉꯒ ꯂꯥꯏꯅ ꯊꯥꯗꯔꯛꯇꯣꯏ ꯅꯠꯇꯦ ꯑꯁꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯔꯦ ꯍꯥꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯪ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏ ꯅꯪ ꯄꯪꯉꯤ ꯄꯥꯈꯪꯅꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯅ ꯂꯩꯕꯁꯤꯅ ꯐꯩꯗ ꯏꯆꯦ ꯀꯣꯏꯅꯤꯡꯉꯦ ꯀꯣꯏꯁꯅꯨ ꯄꯣꯔꯛꯅꯤꯡꯉꯦ ꯄꯣꯔꯛꯁꯅꯨ ꯁꯦ ꯑꯩꯒꯤ ꯀꯩꯁꯨꯝ ꯅꯪ ꯑꯊꯤꯡꯕ ꯂꯩꯇꯦ ꯅꯪ ꯉꯥꯡꯉꯨ ꯆꯦ ꯂꯩꯁꯝꯅ ꯀꯔꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯗꯣꯏꯅꯤ ꯃꯥ ꯇꯥꯔꯒ ꯃꯥꯁꯨ ꯀꯔꯤ ꯃꯦꯃꯣꯔꯤꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯑꯁꯥꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯏꯅꯦ ꯑꯩꯅ ꯄꯪꯕꯤ ꯄꯪꯒꯅꯨꯅꯦ ꯀꯩꯅꯣ ꯅꯪ ꯄꯪꯒꯅꯨꯅꯦ ꯃꯤꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯅꯣꯛꯁꯜꯂꯛꯏ ꯃꯤꯅ ꯆꯦ ꯂꯩꯁꯝꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯧꯊꯣꯛꯏꯁꯦ ꯅꯪ ꯄꯪꯉꯤꯔꯣ ꯅꯪ ꯑꯩ ꯀꯔꯤ ꯍꯥꯏꯒꯦ ꯆꯦ ꯂꯩꯁꯝꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯧꯊꯣꯛꯏꯅꯤꯅꯦ ꯆꯦ ꯂꯩꯁꯝꯅ ꯑꯁꯥ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯇꯥꯒꯦ ꯍꯥꯏꯅ ꯆꯦ ꯂꯩꯁꯝꯅ ꯄꯪꯒꯅꯨꯅꯦ ꯅꯪ ꯏꯉꯥꯡ ꯅꯪ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯪꯕ ꯌꯥꯗꯦꯅꯦ ꯑꯁꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯨꯄꯥ ꯄꯥꯈꯪꯗꯤ ꯄꯣꯔꯛꯂꯣꯏꯗꯥ ꯄꯣꯔꯛꯂꯣꯏ ꯑꯩꯈꯣꯏꯗꯤ ꯀꯥꯏ ꯄꯣꯔꯛꯇꯣꯏꯒꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯉꯥꯛꯇꯪꯒꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯥꯒꯤꯗꯤ ꯑꯋꯣꯏꯖꯥ ꯑꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯀꯥꯏꯗꯩ ꯄꯣꯔꯛꯇꯣꯏꯅꯣꯅꯦ ꯈꯣꯏꯗꯣ ꯊꯥꯛꯑꯒ ꯊꯨꯖꯟꯈ꯭ꯔꯗꯤ ꯀꯥꯏꯗ ꯑꯗꯨꯑꯣꯏꯗꯤ ꯑꯊꯨꯝꯕ ꯈꯣꯏ ꯊꯥ ꯇꯥꯕ ꯑꯗꯨꯕꯨ ꯑꯊꯨꯝꯕ ꯈꯣꯏ ꯊꯥꯔꯒꯅꯤ ꯇꯧꯅꯔꯤꯗꯣ ꯊꯨꯔꯗꯣꯏꯕ ꯑꯊꯨꯝꯕ ꯈꯣꯏ ꯑꯅꯤ ꯑꯍꯨꯝꯒ ꯃꯔꯤ ꯃꯤꯁꯇꯤꯛ ꯃꯉꯥ ꯈꯧꯋꯥꯎ ꯂꯣꯏꯅꯔꯤꯗꯣ ꯃꯤꯁꯇꯤꯛ ꯈꯧꯋꯥꯎ ꯃꯤꯁꯇꯤꯛ ꯈꯧꯋꯥꯎ ꯍꯥꯏꯔꯒ ꯀꯔꯤ ꯏꯟꯖꯥꯡ ꯉꯁꯥꯏ ꯏꯟꯖꯥꯡ ꯍꯋꯥꯏꯗꯨꯗꯒꯤ ꯂꯐꯨꯗꯨ ꯀꯔꯤ ꯅꯠꯇꯦꯍꯦ ꯀꯅꯥ ꯉꯁꯥꯏ ꯆꯥꯈ꯭ꯔꯦ ꯕꯥꯔꯣꯒꯤ ꯂꯐꯨ ꯏꯔꯣꯟꯕ ꯎꯝ ꯕꯖꯥꯔ ꯑꯃ ꯑꯗꯩ ꯎꯝ ꯍꯖꯤꯡꯕꯨ ꯍꯋꯥꯏꯒ ꯎꯝ ꯑꯗꯩ ꯁꯂꯥꯠ ꯇꯧꯔꯦ ꯎꯝ ꯑꯗꯨꯗꯩꯗꯤ ꯕꯖꯥꯔꯒ ꯑꯗꯨꯗꯩꯗꯤ ꯑꯃꯦꯠꯄꯤ ꯅꯪ ꯆꯥꯗ꯭ꯔꯤ ꯀꯔꯤ ꯆꯥꯗ꯭ꯔꯤꯕ ꯑꯁꯥ ꯅꯨꯄꯥꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯅꯤ ꯏꯆꯦ ꯊꯃꯣꯏ ꯁꯦꯡꯗꯦ ꯊꯃꯣꯏꯁꯦ ꯃꯨꯏꯌꯦ ꯑꯅꯤꯁꯨꯕꯅꯤꯅ ꯑꯗꯨꯒꯤ ꯊꯃꯣꯏꯁꯦ ꯃꯨꯏ ꯃꯥꯒꯤ ꯊꯃꯣꯏ ꯃꯨꯏ ꯀꯥꯏ ꯑꯩꯈꯣꯏꯃꯨꯛ ꯊꯃꯣꯏ ꯃꯨꯏ ꯁꯦꯡꯕ ꯂꯩꯇꯦ ꯁꯣꯅꯣ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯉꯤ ꯀꯥꯏ ꯑꯁꯦꯡꯕꯅꯤ ꯊꯃꯣꯏꯅꯤ ꯃꯤꯅ ꯈꯪꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯏꯆꯦꯅ ꯂꯩꯕꯤꯅꯕ꯭ꯔꯣ ꯅꯪꯒ ꯂꯩꯃꯤꯟꯅꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁ ꯇꯧꯊꯣꯔꯛꯄꯗꯗꯤ ꯃꯄꯥꯟ ꯃꯤ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯗꯗꯤ ꯀꯔꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯣꯛꯄ ꯃꯤꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯥꯡꯗ ꯉꯥꯡꯀꯅꯨꯍꯦ ꯆꯠꯂꯣꯍꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯑꯁꯥꯒꯤ ꯅꯨꯄꯥꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯅꯤ ꯁꯦꯡꯗꯦꯗ ꯊꯝꯃꯣꯏꯒ ꯀꯥꯏꯗꯩ ꯊꯃꯣꯏ ꯁꯦꯡꯉ ꯊꯃꯣꯏ ꯀꯗꯥꯏ ꯖꯣꯡꯈꯥꯔ ꯀꯥꯔꯦ ꯆꯦ ꯃꯥ ꯂꯩꯁꯝ ꯃꯁꯛꯁꯨ ꯃꯨꯏ ꯊꯃꯣꯏꯁꯨ ꯃꯨꯏ ꯊꯃꯣꯏꯁꯨ ꯑꯩꯁꯨ ꯃꯁꯛ ꯃꯨꯏ ꯊꯃꯣꯏꯁꯨ ꯃꯨꯏ ꯖꯣꯡꯈꯥꯔ ꯀꯥꯔꯦ ꯑꯗꯨ ꯂꯣꯏ ꯀꯩꯅꯣ ꯅꯣꯏ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯏ ꯀꯔꯤ ꯅꯣꯏ ꯑꯁꯥ ꯅꯪ ꯈꯔ ꯍꯥꯏꯔꯣ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯅꯦ ꯑꯩ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯐꯝꯃꯤꯁꯦ ꯃꯕꯨꯛꯁꯦ ꯀꯩꯅꯣ ꯋꯥꯅꯤ ꯆꯦ ꯂꯩꯁꯝꯅꯤ ꯃꯊꯟꯇ ꯂꯩꯔꯤꯁꯦ ꯀꯅꯥꯝ ꯂꯩꯇꯦ ꯆꯦ ꯂꯩꯁꯝ ꯏꯃꯥ 2 ꯑꯥꯋꯥꯔꯁ ꯐꯥꯈ꯭ꯔꯦ ꯌꯦꯟꯕꯤ 1 ꯑꯥꯋꯔ ꯐꯥꯔꯒ ꯐꯥꯗꯣꯏ 2 ꯑꯥꯋꯔꯁ ꯅꯠꯇꯦ ꯐꯥꯈ꯭ꯔꯦ ꯍꯣꯏ ꯃꯥ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯐꯣꯂꯥ ꯑꯁꯥ ꯑꯦꯜꯕꯤꯅꯤ ꯍꯥꯏꯅꯨ
ꯑꯩꯁꯨ ꯌꯣꯄꯥꯛꯒꯤ ꯃꯒꯨꯟ ꯈꯪꯉꯦ ꯈꯪꯕꯅꯤ ꯆꯦꯂꯥꯏꯁꯝ ꯈꯪꯉꯤ ꯑꯗꯨꯅꯤ ꯆꯦꯂꯥꯏꯁꯝ ꯃꯣꯏꯁꯦ ꯌꯨꯝꯗ ꯐꯝꯃꯒꯅꯦ ꯀꯔꯤꯝ ꯈꯪꯗꯕ ꯑꯩꯁꯤꯗ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯗ ꯑꯗꯥ ꯐꯠꯇꯦ ꯑꯗꯥ ꯅꯪ ꯑꯗꯥ ꯐꯠꯇꯦ ꯑꯗꯨ ꯑꯗꯥ ꯑꯩꯅ ꯍꯥꯏꯔꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯩ ꯍꯥꯏꯔꯔꯣꯏꯗ ꯃꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯪꯖꯁꯅꯨ ꯑꯩꯗꯤ ꯍꯥꯏꯔꯣꯏ 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 ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯒ ꯆꯦ ꯂꯥꯏꯁꯝ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯒ ꯆꯦ ꯂꯥꯏꯁꯝꯁꯤ ꯑꯩꯅ ꯊꯝꯃꯤꯅꯤ ꯀꯩꯅꯣꯁꯦ ꯀꯥꯡ ꯆꯤꯛꯇꯕꯩꯗꯃꯛꯇ ꯆꯦ ꯂꯥꯏꯁꯝ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤꯁꯦ ꯎꯔꯕ ꯀꯥꯡ ꯍꯤꯗꯥꯛ ꯊꯥꯔꯤꯅꯤ ꯆꯦ ꯂꯥꯏꯁꯝ ꯀꯥꯡ ꯆꯤꯛꯇꯕꯩꯗꯃꯛꯇꯅꯤ ꯅꯠꯇ꯭ꯔꯗꯤ ꯗꯦꯡꯒꯨ ꯑꯣꯏꯌꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯥꯝ ꯗꯦꯡꯒꯨꯌꯦꯕ ꯄꯨꯡ ꯏꯃꯥ ꯍꯦꯜꯂꯦꯅꯦ 1% ꯆꯥꯔꯖꯇ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯗꯣꯔꯦ ꯆꯦ ꯂꯥꯏꯁꯝ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯦ ꯂꯥꯏꯁꯝ ꯀꯩ ꯍꯥꯏꯅꯤ ꯑꯦꯜ ꯕꯤꯁꯦ ꯌꯥꯎ ꯉꯝꯗꯦ ꯑꯗꯣ ꯆꯦ ꯂꯥꯏꯁꯝꯒꯤ ꯑꯦꯜ ꯕꯤ ꯃꯇꯝꯗꯨꯅꯦ ꯇꯨꯝꯅꯤꯡꯕꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯄꯨꯡ 11 12 ꯇꯨꯝꯃꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯍꯧꯒꯠꯂ ꯄꯨꯡ 9ꯗ ꯍꯧꯒꯠꯂꯅꯤ ꯄꯨꯡ 9 ꯇꯔꯦꯠꯇ ꯍꯧꯒꯠꯂꯒ ꯂꯨꯖꯔ ꯈꯣꯠꯂꯒ ꯆꯥꯕꯩ ꯇꯧꯔꯒ ꯊꯧꯔꯥꯡ ꯇꯧꯔꯒ ꯆꯥꯔ ꯈꯣꯠꯂꯒ ꯄꯨꯡ 10ꯗ ꯑꯣꯐꯤꯁ ꯆꯠꯂꯒ ꯑꯗꯨꯒ ꯆꯠꯂꯅꯤ ꯆꯠꯂꯒ ꯑꯗꯨꯗꯩ ꯄꯨꯡ 2 3 ꯇꯥꯕ ꯆꯞ ꯆꯥꯔꯦ ꯆꯥꯛ ꯆꯥꯕꯗꯨꯒ ꯇꯨꯡꯅꯤꯡꯕꯁꯤꯗꯤ ꯀꯩꯅꯣ ꯃꯃꯤꯠꯁꯦ ꯑꯗꯨꯃꯥꯏꯅ ꯎꯏ ꯉꯁꯥꯏꯁꯨ ꯆꯦ ꯂꯥꯏꯁꯝꯒꯤ ꯑꯦꯜꯕꯤꯗ ꯑꯩꯅ ꯇꯨꯝꯅꯤꯡꯕꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯇꯨꯝꯅꯤꯡꯕꯗ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯏꯁꯩ ꯊꯥꯔ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯏꯁꯩ ꯁꯣꯝꯗ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗ ꯏꯁꯩ ꯊꯥꯔꯦ ꯏꯁꯩ ꯇꯥꯔꯦ ꯑꯗꯨꯒ ꯆꯦ ꯂꯥꯏꯁꯝ ꯃꯣꯕꯥꯏꯜꯗ ꯁꯞꯄꯣꯔꯠ ꯑꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯗꯒꯤ ꯇꯨꯝꯅꯤꯡꯕꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯂꯥꯛꯑꯒ ꯑꯆꯧꯕ ꯃꯇꯥꯡꯗꯣ ꯑꯆꯧꯕꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯆꯦ ꯂꯥꯏꯁꯝ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯑꯦꯝ ꯗꯤ ꯂꯥꯛꯑꯦ ꯍꯥꯏꯅ ꯊꯣꯛꯑꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯊꯣꯛꯑꯕꯅꯤ ꯑꯩꯅ ꯑꯗꯨꯒ ꯇꯨꯝꯅꯤꯡꯕꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯏ ꯇꯨꯝꯕꯁꯦ ꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒ ꯉꯥꯛꯇꯪ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯄꯨꯡ 1 ꯇꯥꯔꯅꯤ ꯃꯣꯕꯥꯏꯜ ꯌꯦꯡ ꯂꯣꯏꯔꯒ ꯇꯨꯝꯗꯣꯏꯁꯦ ꯇꯨꯝꯃꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯇꯨꯝꯕ ꯄꯦꯟꯗꯦꯕ ꯏꯪꯊꯝꯊꯥꯁꯨ ꯑꯣꯏꯔꯦ ꯏꯪꯊꯝꯊꯥꯁꯤꯒ ꯏꯪꯕꯁꯤꯒ ꯄꯨꯡ 9ꯗ ꯍꯧꯒꯠꯀꯦ 1 ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯌꯨꯛꯇꯒ ꯀꯟꯗꯥ ꯁꯨꯞꯆꯜꯂꯒ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯗ ꯑꯗꯨꯝ ꯊꯦꯡꯉꯦꯕ ꯇꯨꯝꯅꯤꯡꯕꯅ ꯇꯨꯝꯕ ꯄꯦꯟꯗꯦꯕ ꯑꯁꯤꯅꯤꯅ ꯆꯦ ꯂꯥꯏꯁꯝ ꯋꯥꯏꯗ ꯑꯗꯨꯒꯤ ꯆꯦ ꯂꯥꯏꯁꯝ ꯑꯦꯜꯕꯤ ꯃꯇꯝ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗꯨꯒ ꯑꯦꯜꯕꯤ ꯊꯥꯕꯅꯤꯅ ꯆꯦ ꯂꯥꯏꯁꯝꯒꯤ ꯄꯨꯡ 2 3 ꯑꯦꯜꯕꯤꯒꯗ ꯃꯤꯅ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯕ ꯃꯇꯝꯗ ꯑꯦꯜꯕꯤ ꯊꯥꯕ ꯑꯗꯨ ꯆꯦ ꯂꯥꯏꯁꯝ ꯁꯥꯎꯗꯦꯗ ꯑꯩꯁꯨ ꯁꯨꯝ ꯑꯉꯝꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯆꯦ ꯂꯥꯏꯁꯝ ꯑꯩꯗꯤ ꯉꯝꯗ꯭ꯔꯗꯤ